ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯛꯊꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯏꯆꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯗ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯈꯛꯇ ꯅꯠꯇꯅ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯄꯨꯝꯕ ꯋꯥꯠꯇ ꯄꯥꯗꯕ ꯅꯨꯡꯉꯥꯏꯅ ꯇꯣꯔꯣꯛ ꯈꯨꯟꯗꯥꯅꯅ ꯍꯤꯡꯃꯤꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯨꯔꯦꯜ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯔꯥꯅꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯜꯗꯨ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯖꯤ ꯐꯥꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯂꯥꯟꯃꯤ ꯑꯃꯈꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯄꯥꯎ ꯇꯝꯅꯅꯕꯒꯤ ꯃꯑꯣꯡꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯄꯨꯔꯦꯜꯅ "ꯍꯥꯏ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ?" ꯂꯥꯟꯃꯤꯗꯨꯅ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯐꯠ ꯀꯨꯝꯊꯔꯛꯂꯒ ꯊꯧꯒꯜꯂꯣꯟ ꯎꯠꯂꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ "ꯏꯅꯤꯡꯊꯧ, ꯂꯩꯃꯔꯦꯝꯕꯤꯗꯣ ꯃꯇꯝ ꯌꯧꯔꯛꯂ ꯃꯥꯜꯂꯤ, ꯂꯥꯎ ꯈꯣꯡꯗꯨꯅ ꯅꯪꯕꯨ ꯀꯧꯗꯨꯅ ꯂꯩꯍꯧꯔꯦ, ꯈꯔ ꯊꯨꯅ ꯆꯠꯄꯅ ꯐꯒꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯔꯦꯜ ꯄꯥꯈꯠꯅ "ꯍꯩ, ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯁꯖꯤ ꯑꯗꯨ ꯐꯥꯅꯅꯕ ꯇꯧ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯧꯔꯛꯂꯗꯨꯅ ꯔꯥꯅꯤꯕꯨ ꯀꯧꯗꯨꯅ ꯀꯣꯅꯨꯡꯒꯤ ꯂꯩꯄꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ "ꯑꯦ, ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯇꯨꯡꯗ ꯏꯟꯅꯕꯤꯔꯛꯂꯨ, ꯃꯍꯥꯛ ꯋꯥꯅ ꯅꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩ ꯇꯥꯛꯂꯤꯕ ꯃꯅꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯄꯅ ꯔꯥꯅꯤꯒꯤ ꯂꯩꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯄꯨꯔꯦꯜ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯒ "ꯔꯥꯅꯤ, ꯁꯦ, ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯁꯤꯗꯤ ꯀꯩꯁꯨ ꯋꯥꯔꯨꯔꯒꯅꯨ." ꯔꯥꯅꯤꯅ ꯌꯥꯝꯅ ꯋꯥꯅ ꯃꯄꯤ ꯇꯥꯕ ꯃꯈꯩ "ꯏꯅꯤꯡꯊꯧ, ꯑꯩ ꯌꯥꯝ ꯋꯥꯔꯦ." ꯄꯨꯔꯦꯜꯅ ꯃꯅꯥꯏ ꯑꯗꯨꯗ ꯌꯦꯡꯂꯒ "ꯍꯩ, ꯅꯈꯣꯏ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯅꯅꯕ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ?" "ꯍꯥꯏꯖꯈ꯭ꯔꯦ ꯏꯅꯤꯡꯊꯧ, ꯑꯊꯨꯕꯗ ꯂꯥꯛꯂꯒꯅꯤ." "ꯐꯔꯦ, ꯑꯗꯨꯗꯤ ꯅꯈꯣꯏ ꯊꯣꯛꯈ꯭ꯔꯣ꯫ ꯑꯃꯥꯏꯕꯗꯣ ꯂꯥꯛꯄ ꯊꯣꯡꯖꯥꯎ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯨꯆꯣ, ꯍꯦꯛ ꯂꯥꯛꯄꯗ ꯊꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯀꯗꯕꯅꯤ." "ꯐꯒꯅꯤ ꯏꯅꯤꯡꯊꯧ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯊꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯨꯔꯦꯜꯅ ꯔꯥꯅꯤꯒꯤ ꯑꯋꯥꯕ ꯃꯇꯧꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ꯫ ꯔꯥꯅꯤꯅ ꯋꯥꯕ ꯎꯔꯒ ꯃꯥꯅ ꯍꯦꯟꯅ ꯋꯥꯔꯝꯃꯤ꯫ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯔꯥꯅꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯕ ꯑꯣꯏꯔꯕꯗꯤ, ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯣ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯀꯔꯤꯃꯠꯇ ꯈꯦꯠꯅꯕ ꯊꯝꯗꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯌꯨꯀꯣ." "ꯍꯩ, ꯑꯉꯥꯎꯕꯤ, ꯀꯩꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯁꯦꯝꯒꯗꯧꯔꯤꯕꯅꯤ." ꯔꯥꯅꯤ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯉꯔꯥꯡꯅꯦ ꯑꯩꯒꯤ ꯃꯪꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯎꯔꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ꯫ ꯑꯩꯒꯤ ꯋꯥꯈꯜꯗ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯅꯪꯅꯗꯤ ꯅꯆꯥꯅꯨꯄꯥ ꯌꯥꯝꯅ ꯄꯥꯝꯖꯈꯤꯕꯅꯤ." ꯄꯨꯔꯦꯜꯅ ꯅꯣꯛꯐꯦꯠ ꯇꯧꯅ "ꯑꯗꯨꯕꯨ ꯀꯩꯒꯤ ꯋꯥꯔꯤꯅꯣ? ꯃꯊꯪꯗꯅ ꯏꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ." ꯔꯥꯅꯤꯅ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯃꯁꯥ ꯑꯗꯨ ꯈꯪꯆꯤꯛ ꯆꯤꯛꯄ ꯍꯦꯟꯖꯜꯂꯛꯂꯗꯨꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯄꯨꯔꯦꯜ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯁꯥ ꯑꯗꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯔꯥꯅꯤꯕꯨ ꯌꯦꯡꯂꯒ ꯀꯞꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯅꯥꯏ ꯑꯗꯨꯅ ꯃꯄꯥꯟꯂꯣꯝꯗꯒꯤ "ꯏꯅꯤꯡꯊꯧ, ꯑꯃꯥꯏꯕꯤꯗꯣ ꯂꯥꯛꯂꯤ." ꯄꯨꯔꯦꯜꯅ ꯔꯥꯅꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ "ꯔꯥꯅꯤ, ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯃꯤꯠ ꯅꯃꯥꯏ ꯄꯥꯡꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯎꯅꯈꯤꯁꯤꯀꯣ? ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯈꯛ ꯉꯝꯃꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯅꯤꯒꯤ ꯃꯔꯥꯏꯕꯛꯇꯨꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯂꯒ "ꯅꯍꯥꯛꯄꯨ ꯀꯔꯝꯕ ꯂꯝꯗꯒꯤ ꯂꯥꯛꯄ ꯑꯃꯥꯏꯕꯤꯅꯣ? ꯅꯍꯥꯟ ꯃꯈꯩ ꯎꯗꯦꯅ." ꯑꯃꯥꯏꯕꯤꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯨꯅꯦꯝꯂꯒ "ꯏꯅꯤꯡꯊꯧ, ꯑꯩ ꯂꯝꯗꯝ ꯑꯁꯤꯗꯒꯤꯅꯤ. ꯅꯍꯥꯛꯀꯤ ꯅꯅꯥꯏ ꯑꯃꯅ ꯀꯧꯔꯛꯄꯗꯒꯤ ꯂꯥꯛꯆꯕꯅꯤ꯫ ꯌꯥꯅꯤ ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯆꯤꯡꯅꯕꯤꯕ ꯑꯣꯏꯔꯒꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯨ ꯍꯥꯏꯔꯕꯁꯨ ꯆꯠꯆꯈꯤꯒꯦ." ꯁꯣꯝꯗ ꯔꯥꯅꯤꯗꯤ ꯑꯅꯥꯕꯗꯨꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯥꯎ ꯈꯣꯡꯕ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯄꯨꯔꯦꯜꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯇꯝ ꯊꯤꯟꯊꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯔꯦꯜꯒꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯁꯦꯅꯥꯄꯇꯤ ꯇꯣꯂꯦꯟꯅ ꯆꯪꯁꯤꯜꯂꯛꯂꯒ "ꯏꯅꯤꯡꯊꯧ, ꯃꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤ, ꯀꯩꯁꯨ ꯃꯤꯄꯥꯏꯕꯤꯒꯅꯨ. ꯂꯥꯛꯂꯤꯕꯁꯦ ꯂꯩꯕꯥꯛ ꯀꯌꯥꯗ ꯆꯥꯕꯣꯛꯄꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯑꯐꯥꯎꯕ ꯑꯃꯥꯏꯕꯤꯅꯤ. ꯑꯗꯨꯒ ꯂꯩꯃꯔꯦꯝꯕꯤ ꯀꯩꯁꯨ ꯇꯧꯔꯣꯏ. ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯣꯡꯗꯥꯔꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯇꯔꯥꯝꯅ ꯑꯣꯛꯅꯅꯕ ꯍꯔꯥꯎꯅ ꯑꯗꯨꯝ ꯂꯩꯊꯣꯛꯄꯤꯌꯨ."
ꯄꯨꯔꯦꯜꯅ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝ ꯎꯠꯂꯒ, "ꯑꯗꯨꯕꯨ ꯁꯦꯅꯥ, ꯑꯩꯒꯤꯗꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯃꯥꯅ ꯑꯋꯥꯕꯒꯤ ꯈꯨꯜꯂꯥꯎ ꯂꯥꯎꯔꯒ ꯑꯩꯍꯥꯛꯅ ꯀꯝꯗꯧꯅ ꯋꯥꯈꯜ ꯑꯁꯦ ꯁꯥꯟꯇꯤꯗ ꯂꯩꯒꯅꯤ? ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯆꯔꯥꯡꯉꯤ꯫ ꯑꯩ ꯇꯧꯐꯝ ꯑꯝꯇ ꯈꯪꯗꯦ"꯫ ꯁꯦꯅꯥꯄꯇꯤ ꯇꯣꯂꯦꯟꯁꯨ ꯈꯪꯂꯤ ꯃꯍꯥꯛꯀꯤ ꯏꯅꯤꯡꯊꯧ ꯑꯗꯨ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯁꯣꯟꯊꯔꯦ ꯍꯥꯏꯕ꯫ ꯃꯔꯝ ꯑꯁꯤꯅ ꯋꯥ ꯃꯈꯥ ꯀꯩꯁꯨ ꯇꯥꯗꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯋꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯑꯇꯤꯌꯥ ꯑꯗꯨ ꯑꯃꯨꯕ ꯃꯆꯨꯒꯤ ꯂꯩꯆꯤꯜꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯣꯡ ꯑꯀꯟꯕ ꯑꯃ ꯇꯥꯔꯛꯀꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯂꯦꯟꯅ ꯉꯛꯅ ꯁꯣꯜꯂꯛꯏ꯫ "ꯍꯤ, ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ? ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕꯒꯨꯝꯅ ꯇꯧ, ꯃꯑꯣꯡ ꯑꯃꯅꯤꯅꯦ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯁꯦꯅꯥꯄꯇꯤ ꯀꯔꯤꯅꯣ? ꯏꯅꯤꯡꯊꯧ ꯌꯦꯡꯉꯨ, ꯅꯣꯡ ꯈꯨꯃꯪꯁꯦ ꯌꯦꯡꯕꯤꯌꯨ꯫ ꯑꯇꯩ ꯃꯇꯝꯗ ꯃꯪꯕ ꯅꯣꯡꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯍꯧꯖꯤꯛꯇ ꯅꯨꯡꯁꯥꯅ ꯌꯥꯛꯅ ꯁꯥꯔꯝꯕꯗꯨꯕꯨ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯈꯔꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯊꯨꯅ ꯅꯣꯡ ꯑꯁꯦ ꯃꯨꯁꯤꯟ ꯃꯨꯕ ꯃꯈꯩ ꯅꯣꯡꯂꯩ ꯄꯨꯕꯒꯨꯝꯅ ꯃꯪꯁꯤꯜꯂꯛꯂꯤꯕꯁꯤꯅꯤ꯫ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯀꯗꯕꯒꯨꯝꯅ ꯏꯁꯥꯗ ꯐꯥꯎꯏ"꯫ ꯇꯣꯂꯦꯟꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯤꯡꯅꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯈꯔ ꯑꯍꯜ ꯑꯣꯏꯁꯜꯂꯛꯂꯕꯅꯤꯅ, ꯆꯍꯤ 90 ꯍꯦꯜꯂꯛꯂꯕꯅꯤ꯫ ꯑꯍꯜꯗ ꯃꯍꯧꯁꯥꯒꯤ ꯍꯧꯖꯔꯛꯂꯕ ꯂꯥꯏꯁꯤꯡꯒꯤ ꯊꯥꯖꯕ ꯑꯗꯨꯅꯔ ꯈꯟꯗꯨꯅ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯣꯡ ꯑꯗꯨ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯆꯨꯊꯕ ꯍꯧꯔꯛꯂꯦ꯫ ꯄꯨꯔꯦꯜꯅ, "ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯋꯥꯈꯜ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯎꯍꯟꯕꯤꯗꯨꯅ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯄꯣꯛꯍꯜꯂꯤꯕ? ꯀꯔꯤ ꯈꯨꯗꯣꯡꯊꯤꯕꯅꯣ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯃꯨꯛ ꯅꯪꯍꯟꯒꯗꯧꯔꯤꯕ? ꯏꯅꯤꯡꯊꯧ, ꯅꯣꯡ ꯑꯁꯤ ꯆꯨꯊꯕ ꯍꯧꯔꯛꯂꯦ꯫ ꯀꯣꯅꯨꯡꯗ ꯆꯪꯅꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯅ ꯄꯨꯔꯦꯜꯕꯨ ꯄꯨꯁꯤꯟꯗꯨꯅ ꯊꯧꯔꯥꯡ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯔꯥꯅꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯨꯔꯦꯜ ꯍꯔꯥꯎꯅ ꯇꯣꯂꯦꯟꯗ ꯌꯦꯡꯂꯛꯏ꯫ "ꯍꯥꯏ, ꯁꯦꯅꯥꯄꯇꯤ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯅꯍꯥꯛ ꯇꯥꯍꯧꯕ꯭ꯔꯥ"꯫ ꯇꯣꯂꯦꯟꯅ ꯇꯥꯍꯧꯏ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛ ꯅꯣꯝꯃꯤ, ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯑꯉꯥꯡ ꯑꯗꯨ ꯄꯣꯛꯂꯦ ꯍꯥꯏꯕꯗ ꯁꯪꯁꯥꯔ ꯄꯨꯝꯕ ꯈꯪꯍꯜꯂꯤꯕ꯭ꯔꯥ ꯀꯔꯤꯅꯣ? ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯃꯝꯕ ꯂꯩꯆꯤꯜꯒ ꯂꯣꯏꯅꯅ ꯆꯨꯊꯔꯛꯂꯤꯕ ꯅꯣꯡ ꯑꯗꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯦꯞꯈꯤꯗꯨꯅ ꯅꯤꯡꯊꯤꯔꯕ ꯑꯇꯤꯌꯥ ꯑꯣꯏꯅ ꯉꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯄꯨꯔꯦꯜꯗꯤ ꯊꯣꯏꯅ ꯃꯗꯨꯗ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯜꯂꯨꯗꯦ, ꯑꯗꯨꯕꯨ ꯇꯣꯂꯦꯟꯗꯤ ꯃꯁꯥ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯗꯅ ꯏꯆꯤꯡꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯣꯛꯆꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯄꯨꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯄꯨꯅꯦꯝꯂꯒ, "ꯏꯅꯤꯡꯊꯧ, ꯃꯖꯥ ꯏꯕꯦꯝꯃ ꯑꯃ ꯐꯪꯖꯔꯕꯅꯤ꯫ ꯂꯩꯃꯔꯦꯝꯕꯤꯁꯨ ꯀꯔꯤꯁꯨ ꯇꯧꯍꯧꯗ꯭ꯔꯦ꯫ ꯅꯅꯥꯏ ꯑꯩꯒꯤ ꯏꯊꯧꯗꯥꯡ ꯂꯣꯏꯔꯕꯅꯤꯅ ꯆꯠꯆꯕ ꯌꯥꯔꯗ꯭ꯔꯥ"꯫ ꯄꯨꯔꯦꯜꯅ ꯉꯛꯅ, "ꯑꯁꯨꯛ ꯆꯥꯎꯕ ꯅꯤꯡꯊꯧ ꯑꯩꯍꯥꯛꯀꯤ ꯏꯊꯧ ꯇꯧꯔꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯃꯅꯥ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯠꯇꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯇꯣꯉꯥꯜꯂꯤ꯫ ꯍꯥꯏꯌꯨ, ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯀꯔꯤ ꯂꯩ? ꯑꯩꯍꯥꯛꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ"꯫ ꯑꯃꯥꯏꯕꯤꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯀꯤ ꯑꯄꯥꯝꯕ ꯍꯥꯏꯕꯕꯨ ꯀꯔꯤꯃꯠꯇ ꯂꯩꯖꯗꯦ꯫ ꯂꯩꯃꯔꯦꯝꯕꯤꯒꯤ ꯁꯦꯕꯥ ꯏꯄꯨꯟꯁꯤ ꯑꯁꯤꯗ ꯅꯣꯡꯃ ꯈꯛꯇꯪ ꯑꯣꯏꯔꯕꯁꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕꯁꯦ ꯉꯁꯤꯗꯤ ꯅꯤꯡꯕ ꯊꯨꯡꯂꯦ꯫ ꯑꯗꯨꯅ ꯃꯁꯤ ꯑꯣꯏꯅ ꯈꯨꯗꯣꯜꯅꯤ ꯈꯟꯖꯔꯒꯦ꯫ ꯑꯇꯩ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯄꯥꯝꯖꯗꯦ"꯫ ꯇꯣꯂꯦꯟꯗꯤ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯔꯦꯜꯅ, "ꯐꯔꯦ ꯑꯗꯨꯗꯤ, ꯅꯍꯥꯛꯀꯤ ꯑꯄꯦꯟꯕ ꯑꯣꯏꯔꯦ ꯍꯥꯏꯔꯕꯅꯤꯅ, ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯂꯧꯁꯤꯜꯂꯨ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯛꯇ ꯁꯤꯕ ꯃꯅꯤꯒꯤ ꯇꯝꯐꯥ ꯊꯤꯟꯕ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯂꯤꯛ ꯑꯗꯨ ꯑꯃꯥꯏꯕꯤꯗꯨꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯈꯣꯡꯗꯣꯏꯈꯤꯅꯕ ꯇꯧꯖꯔꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯇꯣꯂꯦꯟꯅ, "ꯅꯍꯥꯛꯀꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯒꯦ"꯫ ꯑꯃꯥꯏꯕꯤꯗꯨ ꯆꯠꯂꯝꯕꯗꯒꯤ ꯐꯠ ꯂꯦꯞꯂꯒ ꯃꯃꯥꯏ ꯑꯗꯨ ꯇꯞꯂꯞꯅ ꯑꯣꯟꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ, "ꯃꯤꯠꯂꯨꯕꯤ ꯀꯧꯖꯩ꯫ ꯑꯩꯍꯥꯛꯄꯨ ꯆꯤꯡꯅꯕꯤꯕ ꯑꯃ ꯂꯩꯕꯤꯕ꯭ꯔꯥ"꯫ ꯇꯣꯂꯦꯟꯅ ꯆꯤꯡꯅꯅ ꯌꯦꯡꯂꯒ ꯋꯥꯗꯤ ꯃꯈꯥ ꯇꯥꯔꯝꯗꯦ꯫ ꯄꯨꯔꯦꯜꯅ, "ꯍꯥꯏ, ꯁꯦꯅꯥꯄꯇꯤ, ꯀꯔꯤ ꯇꯧꯔꯕꯒꯦ"꯫ "ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤ, ꯀꯩꯁꯨ ꯅꯠꯆꯗꯦꯗ"꯫ ꯑꯃꯥꯏꯕꯤ ꯃꯤꯠꯂꯨꯕꯤꯅ ꯑꯇꯨꯝꯕ ꯃꯤꯠꯌꯦꯡ ꯑꯃ ꯇꯣꯂꯦꯟꯗ ꯌꯦꯡꯂꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯨꯔꯦꯜꯅ, "ꯇꯣꯂꯦꯟ, ꯅꯍꯥꯛꯄꯨ ꯀꯔꯤ ꯇꯧꯔꯕꯒꯦ"꯫ "ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯑꯃꯥꯏꯕꯤꯁꯦ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯣꯛꯏ꯫ ꯑꯁꯨꯛ ꯆꯥꯎꯕ ꯃꯤꯅ ꯐꯪꯅꯗꯕ ꯏꯅꯤꯡꯊꯧꯒꯤ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯒ ꯃꯥꯅ ꯃꯅꯥꯁꯨ ꯄꯥꯝꯗꯦ ꯍꯥꯏꯖꯕ, ꯑꯗꯨꯒ ꯋꯥꯉꯥꯡꯗ ꯂꯩꯃꯔꯦꯝꯕꯤꯒꯤ ꯁꯦꯕꯥ ꯑꯃꯨꯛꯇꯪ ꯇꯧꯕ ꯐꯪꯂꯕꯗꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯣ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯕ ꯃꯑꯣꯡ ꯑꯃꯁꯨ ꯑꯩꯈꯣꯏꯗ ꯐꯥꯎꯖꯩ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯅꯤꯡꯊꯧ, ꯑꯗꯨꯛ ꯇꯥꯡꯈ꯭ꯔꯕ ꯂꯤꯛ ꯑꯗꯣ ꯃꯐꯝꯗ ꯁꯤꯟꯅꯕ ꯃꯇꯝꯗ ꯏꯍ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯇꯥꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯅꯨꯡꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯐꯨꯝꯗꯨꯅ ꯊꯝꯕꯒꯤ ꯃꯑꯣꯡꯁꯨ ꯎꯏ꯫ ꯃꯄꯥꯜ ꯊꯣꯡꯗ ꯎꯠꯊꯣꯛꯄ ꯌꯥꯗꯕ ꯃꯅꯨꯡꯗ ꯑꯩꯅ ꯉꯝꯂꯦ ꯍꯥꯏꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯄꯨꯕꯒꯨꯝꯅ
ꯑꯃꯥꯏꯕꯤ ꯑꯁꯤꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯕ ꯎꯏ꯫ ꯄꯨꯔꯦꯜꯅ ꯋꯥꯈꯜ ꯈꯜꯂꯒ, ꯑꯗꯨꯕꯨ ꯑꯃꯥꯏꯕꯤꯁꯦ ꯅꯈꯣꯏꯅ ꯍꯥꯟꯅ ꯃꯁꯛ ꯈꯪꯕ ꯃꯤꯌꯥꯝꯅ ꯁꯛꯈꯪꯕ ꯑꯐꯥꯎꯕ ꯅꯠꯇꯕ꯭ꯔꯥ? ꯍꯣꯏ, ꯑꯃꯥꯏꯕꯤ ꯃꯤꯠꯂꯨꯁꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯛꯈꯪꯅꯕ ꯑꯐꯥꯎꯕ ꯑꯃꯥꯏꯕꯤ ꯑꯃꯈꯛꯅꯤ ꯍꯥꯏꯕ ꯑꯩꯅ ꯇꯥꯖꯕꯅ ꯂꯥꯟꯃꯤ ꯑꯃꯕꯨ ꯑꯩꯅ ꯊꯥꯗꯨꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯍꯥꯏꯗꯨꯅ ꯄꯥꯎꯖꯦꯜ ꯄꯤꯍꯟꯈꯤꯕꯅꯤ꯫ ꯃꯥꯏꯊꯣꯡ, ꯁꯕꯥꯟ, ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯃꯃꯤꯡ ꯂꯣꯏꯅ ꯆꯨꯝꯂꯦ, ꯑꯗꯨꯕꯨ ꯆꯤꯡꯅꯕ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ, ꯎꯠꯊꯣꯔꯛꯂꯤꯕ ꯂꯝꯆꯠ ꯑꯗꯣ ꯀꯔꯤꯅꯣ ꯃꯌꯥꯝꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕꯒꯨꯝꯅ ꯇꯧꯏ꯫ ꯍꯦ ꯔꯥꯁꯦꯅꯥ, ꯅꯍꯥꯛꯅ ꯋꯥꯈꯜ ꯑꯗꯣ ꯍꯦꯟꯅ ꯈꯟꯖꯤꯟꯕꯒꯤꯅꯤ꯫ ꯀꯝꯗꯧꯅ ꯂꯣꯏꯅ ꯆꯨꯝꯂꯕ ꯑꯁꯤꯗ ꯃꯤꯇ꯭ꯔꯪ ꯑꯣꯏꯅ ꯏꯐꯝꯗ ꯎꯠꯊꯣꯛꯀꯗꯣꯏꯅꯣ? ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀ ꯑꯩꯈꯣꯏꯒ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯎꯅꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯍꯩꯅꯖꯕꯤ ꯑꯣꯏꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕ? ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯑꯩꯅ ꯇꯥꯕꯗꯗꯤ ꯑꯃꯥꯏꯕꯤ ꯃꯤꯠꯂꯨꯗꯤ ꯃꯣꯃꯣꯟꯇꯃꯛ ꯅꯣꯛꯇꯨꯅ ꯂꯩꯁꯤ ꯂꯩꯊꯣꯟꯕ ꯋꯥꯍꯩꯇꯅ ꯉꯥꯡꯕ ꯃꯤꯕꯨ ꯁꯨꯝꯍꯠꯂꯤ ꯍꯥꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯃꯥꯅ ꯇꯧꯖꯔꯨꯕ ꯍꯣꯠꯅꯖꯔꯨꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯃꯜ ꯃꯇꯤꯛ ꯆꯥꯅ ꯂꯧꯏ ꯍꯥꯏ꯫ ꯑꯗꯨꯗ ꯈꯦꯠꯅꯔꯤꯕꯁꯦ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯐꯤꯖꯣꯜ ꯆꯣꯟꯅ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯕꯨ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯆꯪꯗꯅꯕ ꯍꯥꯏꯗꯨꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕꯗꯨ ꯇꯥꯕꯗ ꯇꯣꯂꯦꯟ ꯑꯃꯗꯤ ꯄꯨꯔꯦꯜꯗꯨ ꯆꯦꯟꯁꯤꯜꯂꯛꯂꯒ, ꯍꯥꯏ ꯏꯅꯥꯏꯁꯥ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ? ꯅꯨꯄꯤꯗꯨꯅ ꯈꯣꯟ ꯋꯥꯡꯂꯞ ꯁꯥꯎꯕꯒꯤ ꯃꯑꯣꯡꯗ, ꯅꯤꯡꯊꯧ, ꯑꯩꯍꯥꯛꯄꯨ ꯏꯁꯛ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯥ? ꯑꯩꯕꯨ ꯂꯩꯃꯔꯦꯝꯕꯤꯒꯤ ꯁꯦꯕꯥ ꯇꯧꯅꯅꯕ ꯍꯥꯏꯗꯨꯅ ꯄꯥꯎꯖꯦꯜ ꯊꯥꯕꯤꯔꯛꯂꯒ ꯀꯔꯤꯒꯤ ꯑꯩꯕꯨ ꯑꯁꯨꯝꯅ ꯎꯠꯄꯤꯔꯤꯕꯅꯣ? ꯃꯁꯤꯗꯤ ꯑꯃꯥꯏꯕꯤ ꯃꯤꯠꯂꯨ ꯑꯩꯍꯥꯛꯄꯨ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯄꯨꯔꯦꯜꯅ ꯉꯛꯅ, ꯀꯔꯤꯅꯣ? ꯅꯍꯥꯛꯇꯤ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯅꯨꯄꯤ ꯔꯥꯅꯤꯒꯤ ꯑꯉꯥꯡ ꯃꯥꯏ ꯄꯥꯛꯅ ꯎꯅꯔꯝꯂꯕ ꯃꯇꯨꯡꯗ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤꯕꯗꯥꯏꯅꯤ꯫ ꯑꯃꯨꯛ ꯍꯜꯂꯛꯂꯕꯗꯤ ꯀꯔꯤ ꯇꯧꯏ? ꯀꯔꯤ ꯋꯥꯠꯂꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯆꯪꯂꯛꯄꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯉꯛꯅ, ꯀꯩꯅꯣ ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯇꯤ ꯍꯧꯖꯤꯛꯇ ꯂꯥꯛꯂꯤꯕꯁꯤꯗꯤ ꯑꯩꯍꯥꯛꯅꯤ ꯑꯃꯥꯏꯕꯤ ꯃꯤꯠꯂꯨ ꯍꯥꯏꯔꯤꯕꯗꯣ꯫ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯔꯦꯜ ꯑꯃꯗꯤ ꯇꯣꯂꯦꯟ ꯉꯛꯆꯥꯟꯅꯅ ꯌꯦꯡꯂꯩ꯫ ꯉꯁꯥꯏ ꯃꯈꯩ ꯇꯣꯂꯦꯟꯅ ꯆꯤꯡꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯏꯆꯨꯝ ꯆꯨꯝꯂꯛꯄꯒꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯄꯥꯈꯠꯅ, ꯀꯔꯤꯅꯣ? ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯗ ꯂꯥꯛꯂꯝꯃꯤꯕ ꯑꯃꯥꯏꯕꯤ ꯃꯤꯠꯂꯨ ꯑꯗꯨꯅ ꯀꯅꯥꯅꯣ? ꯑꯃꯥꯏꯕꯤ ꯃꯤꯠꯂꯨ ꯑꯗꯨꯅ ꯉꯛꯅ, ꯀꯔꯤꯅꯣꯅꯦ? ꯑꯩꯒ ꯈꯪꯅꯕ ꯑꯃꯗꯤ ꯑꯩꯒ ꯁꯛ ꯃꯥꯟꯅꯕ ꯑꯃꯥꯏꯕꯤ ꯑꯃꯠꯇꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯑꯩ ꯏꯁꯥ ꯈꯪꯍꯟꯗꯅ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯔꯤꯒꯤ ꯃꯥꯅ ꯑꯩꯒꯤ ꯏꯍꯨꯠ ꯁꯤꯟꯗꯨꯅ ꯂꯥꯛꯂꯝꯂꯤꯕꯅꯣ? ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯑꯣꯟꯊꯣꯛꯅ ꯂꯥꯛꯆꯩꯗ꯫ ꯑꯁꯨꯝꯅ ꯉꯛꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯔꯥꯅꯤꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯂꯥꯎꯈꯤꯕ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯅꯤꯕꯨ ꯁꯦꯟꯅꯕꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯈꯪꯆꯦꯟ ꯆꯦꯟꯊꯣꯔꯛꯂꯒ ꯄꯥꯈꯠꯅ, ꯏꯅꯤꯡꯊꯧ, ꯂꯩꯃꯔꯦꯝꯕꯤꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯔꯦꯜꯅ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯂꯒ ꯇꯣꯂꯦꯟꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯔꯥꯅꯤꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯂꯤ ꯀꯞꯂꯤ, ꯏꯅꯤꯡꯊꯧ꯫ ꯄꯨꯔꯦꯜ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯔꯥꯅꯤ, ꯀꯩꯗꯧꯔꯒꯦ? ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯤ? ꯅꯁꯥꯗꯣ ꯋꯥꯕꯅ ꯂꯣꯏꯔꯅꯤꯌꯦ꯫ ꯁꯦ, ꯇꯣꯛꯑꯣ꯫ ꯔꯥꯅꯤꯅ ꯀꯞꯂꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯊꯤꯜꯂꯒ, ꯏꯅꯤꯡꯊꯧ, ꯌꯦꯡꯉꯨ, ꯃꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯒꯤ ꯃꯤꯠꯅꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ? ꯃꯌꯥꯝꯗꯨ ꯃꯥꯏꯀꯩ ꯑꯗꯨꯗ ꯂꯣꯏꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯝꯃꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯂꯣꯏꯅ ꯈꯪꯅꯩ꯫ ꯄꯨꯔꯦꯜꯅ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗꯤ? ꯃꯈꯣꯏꯅ ꯎꯔꯤꯕꯗꯨ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯔꯥꯅꯤ ꯑꯃꯗꯤ ꯄꯨꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯍꯥꯡꯂꯕ ꯃꯥꯂꯪ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯃꯩꯈꯨ ꯀꯌా ꯑꯃꯁꯨ ꯆꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯉꯧꯔꯣꯛ ꯉꯧꯔꯝꯈ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯀꯨꯆꯨ ꯑꯗꯨ ꯃꯩꯇꯥꯟ ꯃꯆꯨꯒꯨꯝꯅ ꯃꯨꯁꯤꯟ ꯃꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯨꯔꯦꯜꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯀꯔꯤꯅꯣ ꯋꯥꯈꯜ ꯇꯥꯗ꯭ꯔꯗꯨꯅ ꯀꯞꯂꯒ, ꯑꯃꯥꯏꯕꯤ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯁꯤ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ꯫ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃꯠꯇꯗꯤ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯑꯃꯥꯏꯕꯤ ꯃꯤꯠꯂꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯑꯉꯥꯡ ꯑꯗꯨꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯖꯒꯥꯗ ꯆꯪꯁꯤꯜꯂꯒ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯗꯨ ꯑꯃꯨꯕ ꯃꯆꯨ ꯑꯗꯨꯅ ꯄꯨꯡꯈꯨꯝ ꯈꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯁꯥ ꯄꯨꯝꯅꯃꯛ ꯃꯩꯇꯥꯟꯒꯨꯝꯅ ꯃꯨꯁꯨꯛ ꯃꯨꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯃꯄꯨꯡ ꯐꯥꯅ ꯃꯨꯈꯤꯕ ꯑꯗꯨꯗꯒꯤ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯗꯨ ꯌꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯠꯂꯨꯒꯤ ꯃꯈꯨꯠꯇ ꯇꯞꯅ ꯄꯥꯏꯊꯔꯛꯂꯝꯃꯤ꯫ ꯃꯤꯠꯂꯨꯕꯤꯅ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯒ ꯄꯨꯔꯦꯜꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯇꯅ ꯆꯪꯁꯤꯜꯂꯛꯂꯒ, ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯈꯪꯂꯦ꯫ ꯑꯩꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯨꯔꯥꯟ ꯊꯕꯛ ꯇꯧꯕꯅꯤ꯫ ꯄꯨꯔꯦꯜꯅ ꯉꯁꯤꯗ ꯇꯥꯏꯕꯪ ꯈꯣꯡꯗꯥꯗꯨꯅ ꯂꯥꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯀꯞꯂꯒ, ꯍꯥꯏꯌꯨ ꯃꯥꯏꯕꯤ, ꯃꯍꯥꯛ ꯑꯗꯨ ꯀꯅꯥꯅꯣ? ꯍꯧꯖꯤꯛ ꯈꯨꯗꯛ ꯑꯁꯤꯗ ꯏꯅꯥꯏ ꯊꯥꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯍꯟꯒꯅꯤ, ꯑꯍꯛꯄ ꯆꯩꯔꯥꯛꯁꯨ ꯄꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯃꯍꯥꯛꯇꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯃꯍꯥꯛ ꯑꯗꯣ ꯍꯤꯡꯆꯥꯕꯤ, ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯚꯨꯠ ꯅꯨꯄꯤ ꯑꯃꯅꯤ꯫
ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯁꯪꯁꯥꯔ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃ ꯁꯦꯝꯂꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯈꯪꯕꯗꯤ ꯏꯄꯨꯟꯁꯤꯗ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯔꯥꯅꯤꯅ ꯀꯞꯂꯒ, ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯑꯩꯍꯥꯛꯀꯤ ꯏꯆꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ? ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯍꯤꯡꯆꯥꯕ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯅ ꯃꯥꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯃꯤꯠꯌꯦꯡ ꯊꯝꯅꯅꯕ, ꯃꯍꯥꯛꯄꯨ ꯄꯥꯝꯅꯅꯕ ꯍꯥꯏꯗꯨꯅ ꯆꯍꯤ ꯂꯤꯁꯜꯂꯛꯄꯒꯤ ꯁꯛꯐꯝ ꯀꯥꯏꯊꯔꯛꯂꯕ ꯑꯗꯣ ꯐꯅꯅꯕꯒꯤꯗꯃꯛ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯀꯗꯧꯔꯤꯕ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯃꯍꯥꯛꯅ ꯑꯃꯥꯏꯕꯤ ꯀꯌꯥꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯁꯥꯔꯒ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯅꯤꯡꯊꯤꯖꯕ ꯆꯪꯈꯣꯟꯕ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯂꯧꯊꯣꯛꯂꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯊꯤꯕ ꯁꯔꯨꯛꯁꯤꯡ ꯑꯗꯣ ꯑꯉꯥꯡ ꯑꯁꯤꯗ ꯂꯣꯏꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯞꯆꯤꯜꯂꯛꯂꯤꯕꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯈꯜꯂꯕꯗ ꯔꯥꯅꯤ ꯑꯗꯨ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯃꯤꯠꯂꯨꯕꯤꯅ, ꯏꯅꯤꯡꯊꯧ, ꯂꯩꯃꯔꯦꯟꯕꯤꯁꯦ ꯑꯉꯥꯡ ꯎꯅꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯕꯗꯤ ꯍꯛꯆꯥꯡ ꯌꯥꯝꯅ ꯁꯣꯛꯂꯛꯀꯅꯤ꯫ ꯄꯨꯔꯦꯜꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯔꯥꯅꯤꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯔꯥꯅꯤ, ꯁꯦ ꯍꯛꯆꯥꯡꯗꯨ ꯁꯣꯛꯑꯅꯤ ꯇꯣꯛꯎ꯫ ꯔꯥꯅꯤ ꯀꯞꯄ ꯍꯜꯂꯝꯗꯦ꯫ ꯃꯆꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯔꯒ ꯃꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯂꯒ, ꯌꯦꯡꯕꯤꯌꯨ ꯏꯅꯤꯡꯊꯧ, ꯑꯗꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥ ꯑꯁꯤꯅ ꯑꯁꯨꯛ ꯇꯝꯊꯤꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯅꯪꯂꯕ ꯑꯁꯤꯗ ꯑꯩꯅ ꯀꯝꯗꯧꯅ ꯀꯞꯇꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯃꯁꯤꯒꯤꯗꯃꯛꯇꯔ ꯑꯩꯍꯥꯛꯅ ꯌꯥꯝꯅ ꯋꯥꯅ ꯊꯥ 9 ꯆꯨꯞꯅ ꯅꯥꯎꯀꯣꯜꯂꯛꯈꯤꯕꯁꯦ? ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯑꯩꯒꯤ ꯏꯕꯨꯛ ꯃꯅꯨꯡ ꯑꯁꯤꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯂꯩꯔꯤꯉꯩ ꯅꯪ ꯑꯩ ꯅꯨꯡꯁꯤꯅ ꯏꯆꯥ ꯑꯁꯤꯒꯤꯗꯃꯛ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯣ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯪꯂꯥꯟꯒꯤ ꯋꯥꯔꯤ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯒꯅꯤꯀꯣ? ꯄꯨꯔꯦꯜꯅ ꯅꯨꯡꯉꯥꯏꯇꯅ, ꯔꯥꯅꯤ, ꯁꯦꯝꯃꯤ, ꯋꯥꯈꯜꯗꯣ ꯉꯥꯏꯍꯥꯛꯇ ꯏꯪꯊꯅꯕ ꯇꯧ, ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯔꯥꯅꯤꯗꯨ ꯈꯪꯍꯧꯗꯅ ꯁꯣꯔ ꯈꯞ ꯈꯞ ꯆꯤꯡꯕ ꯍꯧꯔꯛꯂꯦ꯫ ꯄꯨꯔꯦꯜ ꯄꯥꯈꯠꯅ, ꯔꯥꯅꯤ, ꯀꯩꯗꯧꯔꯒꯦ? ꯃꯤꯠꯂꯨꯕꯤꯅ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ ꯔꯥꯅꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯥꯅ ꯑꯉꯝꯕ ꯊꯥꯛꯇ ꯂꯥꯌꯦꯡꯖꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯅ ꯔꯥꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯄꯨꯔꯦꯜ ꯇꯧꯔꯤꯕ ꯃꯇꯧꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯃꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯁꯨ ꯁꯥ ꯐꯪꯂꯕ ꯑꯃꯒꯨꯝꯅ ꯑꯣꯏꯍꯧꯔꯕ, ꯑꯗꯨꯁꯨ ꯑꯍꯥꯟꯕ ꯐꯪꯖꯕ ꯃꯆꯥ ꯑꯁꯤꯗ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨꯅ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯂꯩꯈꯤꯗꯕ, ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯎꯕꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯠꯂꯨꯕꯤ ꯅꯨꯡꯉꯥꯏꯇꯅ ꯊꯧꯒꯜꯂꯣꯟ ꯎꯠꯂꯒ, ꯏꯅꯤꯡꯊꯧ, ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩꯅ ꯂꯩꯃꯔꯦꯟꯕꯤꯕꯨ ꯀꯟꯖꯕ ꯉꯝꯖꯍꯧꯗ꯭ꯔꯦ꯫ ꯄꯨꯔꯦꯜꯗꯤ ꯀꯩꯁꯨ ꯈꯨꯝꯈꯤꯗꯦ, ꯌꯦꯡꯈꯤꯕ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯣꯂꯦꯅ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯒ, ꯏꯅꯤꯡꯊꯧ꯫ ꯄꯨꯔꯦꯜꯗꯨ ꯁꯥꯎꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯐꯤꯡꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯅꯥꯏꯅꯨꯕꯤ, ꯃꯤꯠꯂꯨꯕꯤ ꯑꯃꯗꯤ ꯇꯣꯂꯦꯟ ꯑꯗꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯇꯥꯟꯅꯔꯨꯅꯕ ꯍꯥꯏꯅ ꯊꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯄꯨꯔꯦꯜ ꯑꯗꯨ ꯑꯁꯥꯎꯕ ꯑꯃꯒꯤ ꯁꯛꯇꯝꯗ ꯊꯧꯔꯕ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯍꯨꯝ ꯑꯗꯨ ꯂꯋꯥꯏ ꯂꯨꯇꯣꯟ ꯌꯨꯡꯈ꯭ꯔꯦ꯫ ꯄꯨꯔꯦꯜꯅ ꯁꯥꯎꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯂꯒ, ꯑꯁꯨꯛ ꯐꯠꯇꯕ ꯏꯆꯥ, ꯑꯁꯨꯛ ꯇꯝꯊꯤꯕ ꯏꯆꯥ ꯑꯃ ꯑꯣꯏꯅ ꯏꯐꯝꯗ ꯊꯨꯡꯂꯔꯤꯕꯁꯦ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯒꯗꯧꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯈꯪꯂꯝꯂꯕꯗꯤ ꯑꯉꯥꯡ ꯑꯁꯦ ꯄꯣꯛꯑꯝꯗꯕꯅ ꯍꯦꯟꯅ ꯐꯩ꯫ ꯅꯪꯅ ꯈꯣꯡꯗꯥꯔꯛꯄꯗꯒꯤ ꯏꯃꯨꯡ ꯑꯁꯦ ꯐꯠꯇꯕ ꯅꯪꯂꯒꯅꯤ ꯈꯪꯂꯦ꯫ ꯅꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯅꯨꯄꯤꯕꯨꯁꯨ ꯍꯥꯠꯄꯅꯤ꯫ ꯅꯪꯗꯤ ꯃꯤꯑꯣꯏꯕ ꯅꯠꯇꯦ, ꯐꯠꯇꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯏꯃꯨꯡ ꯑꯁꯤꯕꯨ ꯐꯠꯇꯕ ꯇꯧꯒꯦ ꯂꯥꯛꯄꯅꯤ꯫ ꯅꯪꯗ ꯍꯥꯠꯂꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯑꯍꯨꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯣꯟꯁꯤꯜꯂꯒ, ꯅꯠꯇꯦ ꯏꯅꯤꯡꯊꯧ, ꯑꯗꯣꯝꯒꯤ ꯋꯥꯈꯜ ꯑꯗꯨ ꯇꯥꯏꯑꯣꯟꯅꯔꯦ꯫ ꯑꯗꯨꯕꯨ ꯄꯨꯔꯦꯜꯗꯤ ꯐꯥꯅꯕ ꯌꯥꯗ꯭ꯔꯦ꯫ ꯇꯣꯂꯦꯟꯅ ꯄꯨꯔꯦꯜꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯨꯛꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯔꯦꯜꯅ ꯁꯥꯎꯅ, ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛ, ꯃꯁꯦ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ, ꯃꯁꯦ ꯄꯥꯞꯀꯤ ꯊꯕꯛꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ? ꯃꯍꯥꯛꯅ ꯀꯨꯏꯊꯅ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯐꯠꯇꯕ ꯀꯌా ꯑꯃ ꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯍꯤꯡꯍꯟꯗꯨꯅ ꯂꯩꯕ ꯄꯥꯝꯗꯦ꯫ ꯃꯍꯥꯛꯄꯨ ꯈꯨꯗꯛ ꯑꯁꯤꯗ ꯍꯥꯠꯍꯧꯕꯅ ꯂꯩꯕꯥꯛ ꯑꯃꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯁꯦ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛ꯫ ꯃꯤꯠꯂꯨꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ, ꯏꯅꯤꯡꯊꯧ, ꯍꯣꯏ, ꯊꯧꯗꯣꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯑꯣꯏꯔꯒꯅꯤ, ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯌꯨ꯫ ꯑꯉꯥꯡ ꯑꯁꯦ ꯏꯅꯤꯡꯊꯧꯒꯤ ꯑꯁꯦꯡꯕ ꯏꯅꯤ꯫ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯃꯁꯦ ꯃꯍꯥꯛꯅ ꯑꯣꯏꯅꯤꯡꯗꯨꯅ ꯑꯣꯏꯕ ꯅꯠꯇꯦ, ꯃꯔꯥꯏꯕꯛ ꯊꯤꯕꯅ ꯑꯣꯏꯕꯅꯤ꯫ ꯃꯁꯤꯕꯨ ꯐꯒꯗꯕ ꯂꯝꯕꯤ ꯑꯃꯗꯤ ꯑꯩꯅ ꯑꯣꯏ, ꯑꯗꯨꯃꯛꯄꯨ ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯇꯝꯕꯗꯤ ꯉꯝꯖꯗꯦ꯫ ꯄꯨꯔꯦꯜꯗꯤ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯤꯠꯂꯨꯕꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ,
ꯑꯉꯥꯡ ꯑꯁꯤꯕꯨ ꯍꯥꯠꯄꯤꯒꯅꯨ, ꯃꯍꯥꯛꯁꯨ ꯊꯋꯥꯏ ꯑꯃꯅꯤ, ꯃꯥꯕꯨ ꯍꯥꯠꯂꯒ ꯑꯋꯥꯕ ꯀꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯃꯕꯨꯛ ꯐꯕꯤ ꯍꯅꯨꯕꯤ ꯑꯃꯈꯛꯇꯤ ꯂꯩ, ꯃꯍꯥꯛꯅ ꯉꯝꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯍꯥꯛꯅꯕꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯟꯈ꯭ꯔꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯗꯥꯎ ꯌꯥꯕ ꯀꯅꯥ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯈꯛꯇꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯃꯍꯥꯛ ꯆꯍꯤ 10ꯒꯤ ꯃꯅꯨꯡꯗ ꯑꯃꯨꯔꯛ ꯈꯛꯇꯅꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯄ, ꯑꯗꯨꯒ ꯈꯣꯡꯗꯥꯔꯛꯇꯕꯁꯨ ꯌꯥꯎꯏ꯫ ꯉꯁꯤꯗꯒꯤ ꯑꯩꯅ ꯃꯐꯝꯗ ꯄꯥꯎꯖꯦꯜ ꯊꯥꯗꯨꯅ ꯈꯪꯍꯟꯒꯦ, ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯈꯤꯒꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯁꯪꯁꯥꯔ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯗꯨ ꯌꯧꯈꯤꯕꯗ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯕꯗ ꯀꯟꯁꯤ, ꯁꯣꯏꯗꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯩ꯫ ꯐꯔꯦ, ꯅꯈꯣꯏꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯔꯒꯦ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯒꯅꯨ꯫ ꯃꯁꯦ ꯃꯥꯕꯨ ꯁꯦꯟꯅꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯇꯣꯝꯕꯤ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯑꯗꯨꯒ ꯇꯣꯂꯦꯟ, ꯍꯧꯖꯤꯛ ꯈꯨꯗꯛ ꯑꯁꯤꯗ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯑꯁꯨꯝꯅ ꯂꯥꯎꯊꯣꯛꯂꯨꯆꯣ꯫ ꯀꯔꯤ ꯄꯥꯎꯖꯦꯜ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯏꯅꯤꯡꯊꯧ? ꯑꯉꯥꯡ ꯑꯁꯤꯒꯤ ꯁꯥꯞ ꯐꯪꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛ ꯍꯥꯏꯌꯨ, ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯑꯉꯥꯡ ꯑꯁꯤꯅ ꯆꯍꯤ 10 ꯁꯨꯗ꯭ꯔꯤꯕ ꯐꯥꯎꯕ ꯉꯥꯏꯈꯤꯒꯅꯤ꯫ ꯑꯗꯨꯒ ꯆꯍꯤ 10 ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯃꯥꯒꯤ ꯑꯊꯤꯕꯁꯦ ꯍꯟꯖꯤꯟꯗꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯄꯨ ꯏꯆꯥꯁꯨ ꯑꯣꯏꯁꯅꯨ, ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯨ꯫ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯂꯦꯟꯅ ꯅꯨꯡꯉꯥꯏꯇꯅ, ꯏꯅꯤꯡꯊꯧ, ꯑꯗꯨꯛ ꯀꯜꯂꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯅꯤꯡꯊꯤꯖꯅ ꯑꯃꯨꯛꯇꯗꯤ ꯈꯟꯊꯈꯣꯕ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ? ꯁꯦꯅꯥꯄꯇꯤ, ꯃꯁꯦ ꯅꯤꯡꯊꯧꯒꯤ ꯑꯍꯛꯄ ꯌꯥꯊꯪ, ꯋꯥ ꯃꯈꯥ ꯇꯥꯒꯅꯨ꯫ ꯇꯣꯂꯦꯟꯁꯨ ꯈꯪꯂꯤꯕꯅꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯄꯨꯔꯦꯜꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯈꯟꯖꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯠꯇꯅ ꯃꯍꯨꯠ ꯁꯤꯟꯐꯝ ꯂꯩꯇꯦ ꯍꯥꯏꯕ꯫ ꯈꯨꯗꯛꯇ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯅꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯔꯦꯜ ꯑꯐ-ꯐꯠꯇ ꯈꯟꯊꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥꯁꯛ ꯉꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯣꯏꯔꯔꯣꯏ ꯈꯜꯂꯕꯗ ꯄꯥꯎꯖꯦꯜ ꯑꯗꯨ ꯄꯤꯔꯨꯅꯕꯒꯤꯗꯃꯛꯇ ꯊꯧꯒꯜꯂꯣꯟ ꯎꯠꯂꯝꯂꯒ ꯇꯣꯂꯦꯟ ꯑꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ, ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯍꯥꯛ ꯂꯥꯛꯄꯤꯕꯒꯤꯗꯃꯛ ꯍꯌꯦꯡ ꯈꯨꯗꯣꯜ ꯁꯣꯏꯗꯅ ꯄꯤꯖꯒꯅꯤ꯫ ꯑꯗꯨꯒ ꯇꯣꯝꯕꯤ, ꯅꯍꯥꯛꯅ ꯉꯁꯤꯗꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯆꯍꯤ 10 ꯁꯨꯗ꯭ꯔꯤꯕ ꯐꯥꯎꯕ ꯉꯥꯛ ꯁꯦꯟꯒꯗꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯃꯇꯤꯛ ꯆꯥꯕ ꯃꯃꯜ ꯁꯣꯏꯗꯅ ꯑꯩꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯤꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯤꯠꯂꯨꯕꯤꯅ ꯑꯉꯥꯡ ꯑꯗꯨ ꯔꯥꯅꯤꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯇꯣꯝꯕꯤꯗ ꯁꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯇꯅ, ꯏꯆꯦ ꯍꯥꯏꯅ ꯃꯤꯡꯒꯧꯔꯒꯤ, ꯏꯅꯤꯡꯊꯧꯒꯤ ꯋꯥꯁꯛ ꯑꯁꯤ ꯍꯣꯡꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯈ꯭ꯔꯦ꯫ ꯑꯩꯅ ꯉꯝꯕ ꯃꯇꯦꯡꯁꯨ ꯅꯠꯇꯕꯅꯤꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯟꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯃꯛꯄꯨ ꯑꯩꯒꯤ ꯑꯉꯝꯕ ꯍꯥꯏꯕꯕꯨ ꯃꯇꯝ ꯉꯥꯏꯔꯒ ꯃꯤꯇ꯭ꯔꯪ ꯍꯩꯕꯤ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯍꯟꯕ, ꯃꯗꯨꯒꯤ ꯄꯥꯎꯖꯦꯜꯗꯤ ꯑꯩ ꯊꯥꯕꯤꯔꯝꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯗꯨꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯑꯩꯒꯤ ꯑꯉꯝꯕ ꯍꯥꯏꯕꯕꯨ ꯃꯁꯤꯅꯤ꯫ ꯐꯔꯦ, ꯑꯉꯥꯡ ꯑꯁꯤꯕꯨ ꯏꯆꯦꯅ ꯅꯤꯡꯊꯤꯅ ꯆꯍꯤ 10 ꯁꯨꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯁꯦꯟꯅꯕꯤꯔꯣ꯫ ꯏꯁꯣꯔꯒꯤ ꯑꯐꯕ ꯂꯥꯏꯕꯛ ꯑꯗꯣ ꯁꯣꯏꯗꯅ ꯑꯉꯥꯡ ꯑꯁꯤꯗ ꯇꯝꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯃꯥꯏꯕꯤ, ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯃꯠꯇꯗꯤ ꯊꯣꯟꯕꯤꯔꯝꯃꯨ꯫ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ꯫ ꯃꯄꯥꯅꯁꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯂꯔꯣꯏ, ꯑꯗꯨꯒ ꯂꯩꯃꯔꯦꯝꯕꯤꯅꯁꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯀꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯤꯠꯂꯨꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯉꯥꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ, ꯑꯉꯥꯡ ꯑꯁꯦ ꯃꯄꯥꯟ ꯊꯣꯡꯗ ꯑꯃꯨꯕ ꯀꯨꯆꯨꯅ ꯌꯨꯝꯁꯤꯜꯂꯕꯁꯨ ꯃꯒꯨꯟ ꯂꯩꯅ ꯅꯨꯡꯁꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯦ ꯃꯔꯧ ꯂꯩꯕꯤ ꯍꯥꯏꯅ ꯀꯧꯔꯨ꯫ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯕꯨ꯫ ꯑꯁꯨꯝꯅ ꯃꯤꯠꯂꯨꯕꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯇꯞꯅ, ꯃꯖꯥ ꯏꯕꯦꯝꯃ ꯃꯔꯧ ꯂꯩꯕꯤ, ꯃꯁꯤꯅꯤ ꯅꯍꯥꯛꯀꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯍꯥꯏꯕꯕꯨ꯫ ꯑꯁꯨꯝꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯏꯗꯨꯅ ꯂꯩꯈꯤꯕꯅ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡ ꯏꯅꯤꯡꯊꯧꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯕꯨ ꯍꯟꯅ ꯌꯦꯡꯗꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯉꯥꯡꯈꯤꯕ ꯍꯣꯡꯗꯦ, ꯃꯔꯤꯡꯖꯦꯜ ꯌꯥꯝꯅ ꯈꯥꯏ꯫ ꯅꯪ ꯃꯁꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ꯫ ꯉꯁꯥꯏꯗꯒꯤ ꯃꯌꯥ ꯀꯥꯗꯨꯅ ꯇꯥꯔꯤꯕ ꯃꯔꯧ ꯂꯩꯕꯤꯗꯤ ꯋꯥꯔꯤ ꯑꯁꯤ ꯇꯁꯦꯡꯕ꯭ꯔꯥ ꯇꯁꯦꯡꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯀꯣꯛ ꯉꯥꯎꯔꯦ꯫ ꯃꯕꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯔꯗꯨꯅ ꯀꯞꯂꯛꯏ꯫ ꯃꯥꯒꯤ ꯀꯥꯒꯤ ꯃꯤꯡꯁꯦꯜ ꯑꯆꯧꯕ ꯈꯤꯜꯂꯤꯕꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯅꯨꯡꯉꯥꯏꯇꯅ, ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯒꯦ ꯑꯕꯣꯛ ꯇꯣꯝꯕꯤ? ꯃꯖꯥ ꯏꯕꯦꯝꯃ, ꯆꯍꯤ 10 ꯁꯨꯒꯗꯕ ꯊꯥ 2 ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯤ꯫ ꯃꯔꯧ ꯂꯩꯕꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯒ, ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯈꯛꯇ ꯅꯠꯇꯅ ꯂꯥꯏꯔꯦꯝꯕꯤ ꯑꯕꯣꯛ ꯍꯥꯏꯔꯤꯕ ꯑꯗꯨꯅꯁꯨ ꯑꯩꯕꯨ ꯈꯟꯕꯤꯗ꯭ꯔꯦ꯫ ꯁꯤꯖꯈ꯭ꯔꯣ ꯇꯥꯛꯄ ꯅꯠꯇ꯭ꯔꯥ? ꯆꯍꯤ 10ꯗꯤ ꯍꯌꯦꯡꯇꯃꯛ ꯉꯥꯏꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯑꯋꯥꯕꯗꯤ ꯀꯅꯥꯅꯁꯨ ꯌꯦꯡꯂꯛꯇꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯇꯥꯛꯄ ꯅꯠꯇ꯭ꯔꯥ? ꯈꯪꯍꯧꯗꯦ ꯆꯥꯎꯔꯕ ꯃꯤꯡꯁꯦꯜ ꯑꯗꯨ ꯇꯊꯣꯠꯄ
ꯃꯈꯨꯠ ꯃꯆꯥ ꯑꯅꯤ ꯑꯗꯨꯅ ꯊꯣꯝꯗꯨꯅ ꯊꯨꯒꯥꯏꯕ ꯍꯧꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯑꯍꯜ ꯑꯣꯏꯁꯜꯂꯛꯂꯕꯅꯤꯅ ꯃꯔꯧ ꯂꯩꯕꯤꯕꯨ ꯐꯥꯅ ꯄꯨꯅꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯇꯣꯞꯄ ꯃꯅꯥꯏ ꯅꯨꯄꯤ ꯈꯔꯕꯨ ꯀꯧꯁꯤꯟꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯛꯄ ꯏꯈꯦꯡꯇꯅ ꯆꯦꯟꯊꯔꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯐꯥꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯄꯨꯔꯦꯜ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯃꯅꯥꯏ ꯑꯃꯅ ꯌꯥꯝꯅ ꯄꯥꯈꯠꯅ "ꯏꯅꯤꯡꯊꯧ, ꯃꯖꯥꯏꯕꯦꯝ ꯑꯗꯨ ꯀꯞꯂꯥꯎ ꯇꯧꯗꯨꯅ ꯐꯥꯅ ꯄꯨꯅꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯃꯍꯥꯛ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂ ꯃꯥꯜꯂꯤ꯫ ꯑꯁꯣꯛ ꯑꯄꯟꯁꯨ ꯌꯥꯎꯍꯧꯔꯦ"꯫ ꯑꯗꯨꯕꯨ ꯄꯨꯔꯦꯜ ꯑꯁꯥꯎꯕ ꯁꯛꯐꯝ ꯑꯃ ꯎꯠꯂꯒ "ꯑꯩꯍꯥꯛꯅ ꯅꯐꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯇꯝꯂꯛꯀꯅꯨ, ꯄꯥꯎ ꯄꯨꯔꯛꯀꯅꯨ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯅꯍꯥꯛ ꯗꯟꯗꯤ ꯐꯪꯅꯤꯡꯕ꯭ꯔꯥ? ꯏꯅꯤꯡꯊꯧ, ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ"꯫ ꯄꯨꯔꯦꯜ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯆꯤꯛꯄ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯐꯝ ꯑꯃ ꯊꯤꯔꯒ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯕꯒꯤ ꯃꯇꯧꯒꯨꯝꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤꯅ ꯂꯩꯈꯤꯗꯕ ꯋꯥꯔꯤ ꯄꯨꯝꯕ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯂꯛꯂꯤ꯫ ꯇꯣꯂꯦꯟꯁꯨ ꯑꯍꯜ ꯑꯣꯏꯔꯕꯅ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝꯗꯒꯤ ꯇꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥ ꯈꯥꯕꯕꯨ ꯄꯨꯔꯦꯜꯒꯤ ꯑꯌꯥꯕ ꯂꯧꯔꯗꯨꯅ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯈꯥꯕꯁꯨ ꯃꯄꯥꯕꯨꯡ ꯇꯣꯂꯦꯟꯅ ꯅꯤꯡꯊꯧꯒꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯒꯗꯕ ꯑꯣꯏꯕꯅ ꯍꯧꯈꯤꯕ ꯃꯥꯅ ꯈꯪꯖꯕ ꯄꯨꯝꯕ ꯃꯆꯥꯅꯨꯄꯥꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯟꯈꯤꯕꯅ ꯆꯤꯊꯕ ꯂꯩꯇꯅ ꯂꯣꯏꯅꯃꯛ ꯈꯥꯕꯁꯨ ꯈꯪꯂꯝꯃꯤ꯫ ꯈꯥꯕꯅ ꯄꯨꯅꯦꯝꯂꯒ "ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯄꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ"꯫ ꯄꯨꯔꯦꯜ ꯃꯄꯤ ꯇꯩꯊꯣꯛꯂꯒ "ꯂꯥꯛꯂꯤꯕ ꯊꯥꯅꯤꯜ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯑꯗꯣ ꯆꯣꯞꯇꯅꯕ ꯁꯤꯟꯒꯗꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯅꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯆꯥꯡ ꯇꯥꯍꯟꯕ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯀꯧꯕꯗꯤ ꯃꯔꯨꯑꯣꯏꯅ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯌꯥꯏ ꯇꯥꯡꯕꯜꯗ ꯂꯦꯡꯁꯤꯟꯕꯤꯅꯅꯕ ꯑꯩꯍꯥꯛꯅ ꯄꯥꯎꯖꯦꯜ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ"꯫ "ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯑꯩꯍꯥꯛ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯃꯤ ꯂꯥꯛꯂꯕꯗꯤ ꯄꯣꯊꯥꯈꯤ ꯍꯥꯏꯗꯨꯅ ꯀꯅꯥꯃꯠꯇ ꯆꯪꯍꯜꯂꯛꯀꯅꯨ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯥꯕꯅ "ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯐꯝ ꯑꯁꯤꯗ ꯁꯦꯅꯥꯄꯇꯤ ꯑꯣꯏꯗꯨꯅ ꯂꯥꯛꯄꯁꯦ ꯏꯅꯤꯡꯊꯧꯒꯤ ꯃꯃꯣꯝ ꯃꯤꯅꯣꯛ ꯑꯃ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ꯫ ꯍꯣꯏ, ꯃꯍꯥꯛꯀꯤ ꯃꯔꯥꯜꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯃꯛꯄꯨ ꯄꯨꯝꯅꯃꯛ ꯁꯝꯇꯠꯂꯒ ꯃꯆꯥꯅꯨꯄꯤ ꯑꯃꯇ ꯉꯥꯏꯔꯕ ꯑꯁꯤꯕꯨ ꯂꯨꯅ ꯆꯥꯟꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯕꯗꯨꯕꯨ ꯈꯪꯗ꯭ꯔꯦꯗ꯫ ꯃꯖꯥꯏꯕꯦꯝ ꯑꯁꯤꯁꯨ ꯃꯨꯖꯩ ꯍꯥꯏꯕꯇꯅꯤ꯫ ꯈꯣꯟꯖꯦꯜꯗꯤ ꯈꯣꯏꯊꯨꯝꯃꯤ, ꯏꯕꯨꯡꯗꯒꯤ ꯍꯦꯟꯗꯦ, ꯂꯩꯁꯤ ꯂꯩꯊꯣꯜꯂꯤ, ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯧ ꯎꯠꯂꯤ꯫ ꯑꯁ, ꯀꯣꯛꯀ ꯉꯥꯎꯔꯦꯗ"꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃꯅ "ꯀꯔꯤꯒꯤ ꯉꯥꯎꯔꯤꯕ ꯀꯣꯛꯅꯣꯅꯦ? ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯎꯪꯕ ꯀꯥꯏꯗꯨꯔꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤꯗꯨꯕꯣ? ꯑꯁ, ꯏꯕꯣ ꯅꯪ ꯑꯃ ꯍꯨꯔꯥꯟ ꯂꯅꯥꯗ ꯆꯪꯉꯛꯑꯒ ꯅꯥꯆꯦꯠꯇ ꯍꯦꯛꯇ ꯌꯥꯜꯂꯛꯏ꯫ ꯍꯦꯔꯥ, ꯍꯨꯔꯥꯟꯕ ꯀꯥꯏꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨꯗ, ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ? ꯑꯩꯅ ꯅꯥꯔꯛ ꯃꯣꯡꯁꯣꯡꯗꯒꯤ ꯇꯧꯔꯒ ꯅꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗꯤ ꯅꯠꯇꯦꯗꯅ꯫ ꯑꯁꯨꯛ ꯐꯣꯡꯅ ꯂꯥꯛꯆꯔꯤꯕ ꯑꯩꯕꯨ ꯎꯗ꯭ꯔꯗꯤ ꯏꯕꯨꯡꯉꯣ ꯅꯪ ꯅꯨꯄꯤ ꯂꯩꯅꯥ ꯅꯥꯔꯦ ꯍꯥꯏꯇꯥꯝꯅꯤ꯫ ꯏꯁ ꯅꯨꯄꯤ ꯂꯩꯅꯥ ꯀꯥꯏ? ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯉꯩ ꯑꯩꯗꯤꯅꯦ ꯅꯨꯄꯤꯒꯥꯗꯣ ꯑꯝꯇ ꯍꯦꯛ ꯊꯤꯖꯔꯔꯣꯏ꯫ ꯏꯁ ꯇꯧꯅꯨꯗ꯫ ꯑꯩ ꯄꯥꯝꯗꯦ, ꯑꯩ ꯊꯤꯖꯔꯔꯣꯏ, ꯑꯩ ꯇꯜꯂꯦ ꯍꯥꯏꯕ ꯉꯥꯛꯇꯅꯤ ꯉꯟꯅ ꯅꯨꯄꯤ ꯊꯤꯔꯤꯁꯦ꯫ ꯑꯗꯣ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯑꯝꯇ ꯀꯣꯏꯗ꯭ꯔꯤꯁꯦ? ꯅꯠꯇꯦ, ꯅꯪꯒꯤꯁꯤꯕꯨ ꯃꯖꯥꯏꯕꯦꯝꯃꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯍꯟꯖꯤꯜꯂꯛꯄ ꯉꯥꯏꯔꯤꯔꯕ? ꯈꯥꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯂꯒ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯄꯥꯈꯠꯅ ꯂꯥꯟꯃꯤꯗꯨꯒꯤ ꯃꯀꯣꯛꯇ ꯊꯥꯖꯤꯜꯂꯝꯃꯤ꯫ "ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯃꯤꯅ ꯇꯥꯈ꯭ꯔꯒ ꯑꯩꯈꯣꯏꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯐꯖꯔꯤꯕ꯭ꯔꯥꯕ? ꯑꯩꯈꯣꯏꯅ ꯁꯔꯪꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯗꯨꯅ ꯅꯪꯅ ꯄꯥꯝꯃꯤꯁꯦ"꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯊꯧꯁꯥꯗꯅ "ꯀꯩꯝ ꯄꯥꯈꯠꯂꯨꯅꯨꯗ, ꯀꯅꯥꯝꯇ ꯂꯩꯍꯧꯗꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯑꯇꯩꯅ ꯌꯥꯗ꯭ꯔꯁꯨ ꯃꯖꯥꯏꯕꯦꯝꯃꯅ ꯅꯪꯕꯨ ꯂꯨꯍꯣꯡꯁꯦ ꯍꯥꯏꯔꯛꯂꯗꯤ ꯌꯥꯗ ꯉꯝꯂꯣꯏꯅꯦ꯫ ꯐꯅ ꯑꯗꯨꯝ ꯆꯥꯅꯅꯤ, ꯅꯈꯣꯏ ꯑꯅꯤꯅ ꯄꯣꯛꯂꯛꯀꯗꯕ ꯅꯆꯥꯗꯨꯅꯤ ꯑꯩꯅ ꯌꯦꯡꯅꯤꯡꯉꯤꯁꯦ"꯫ "ꯃꯤꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕꯁꯨ ꯇꯧꯒꯅꯨ꯫ ꯃꯥꯅ ꯑꯣꯏꯔꯤꯕꯁꯦ ꯑꯣꯏꯅꯤꯡꯗꯨꯅ ꯑꯣꯏꯕ ꯅꯠꯇꯦ꯫ ꯍꯣꯏ, ꯑꯩꯅꯕꯨ ꯄꯥꯝꯂꯕꯗꯤ ꯐꯖꯕ ꯍꯥꯏꯕ ꯂꯩꯇꯦ, ꯑꯊꯤꯕ ꯍꯥꯏꯕ ꯂꯩꯇꯦ꯫ ꯄꯥꯝꯈꯤꯕ ꯌꯥꯏ, ꯅꯨꯡꯁꯤꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯅꯥ ꯑꯃꯇ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕ ꯂꯩꯈꯤꯗ꯭ꯔꯤ꯫ ꯃꯖꯥꯏꯕꯦꯝꯃꯅ ꯁꯛꯊꯤꯕꯤ ꯑꯣꯏꯔꯝꯕꯁꯤꯗ ꯅꯪꯅ ꯊꯃꯣꯏ ꯀꯥꯏꯔꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯁ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯆꯤꯟꯁꯤꯗꯤ ꯑꯩ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ꯫ ꯉꯁꯤ ꯐꯥꯎꯗ ꯑꯩꯅ ꯃꯖꯥꯏꯕꯦꯝꯃꯗ ꯀꯩꯁꯨ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯝꯇ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯗꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯅ ꯊꯧꯗꯥꯡ ꯂꯧꯕ ꯑꯗꯨ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯃꯁꯛ ꯊꯤꯔꯝꯕꯒꯤ, ꯀꯨꯆꯨ ꯃꯨꯔꯝꯕꯒꯤ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯄꯥꯝꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯅꯥꯁꯨ ꯅꯨꯡꯁꯤꯕ ꯄꯣꯛꯇ꯭ꯔꯤ꯫ ꯑꯩꯅꯁꯨ ꯄꯣꯛꯂꯝꯂꯕꯗꯤ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯤꯁꯦ ꯀꯣꯏꯔꯝꯒꯗꯕꯅꯤ꯫ ꯑꯩ ꯑꯗꯨꯈꯛꯅ ꯑꯩꯒꯤ ꯑꯣꯏꯒꯗꯕ, ꯑꯗꯨꯒ ꯃꯄꯥꯟꯊꯣꯡꯒꯤ ꯁꯛꯇꯝꯗ ꯂꯨꯝꯅ ꯂꯧꯁꯤꯟꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯩ ꯃꯤꯠꯀꯤ ꯑꯔꯪ ꯑꯔꯥꯛꯁꯨ ꯄꯥꯝꯗꯦ"꯫ ꯂꯥꯟꯃꯤꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯑꯗꯨꯗꯤ ꯅꯪꯅ ꯊꯤꯗꯧ ꯅꯨꯄꯤꯁꯦ ꯌꯥꯝ ꯇꯥꯡꯅ ꯐꯪꯕ ꯃꯅꯤ ꯃꯨꯛꯇꯥꯗꯒꯤꯁꯨ ꯍꯦꯟꯗꯧꯔꯤꯅꯦ ꯍꯥ? ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯁꯦ ꯃꯥꯏꯊꯣꯡꯒꯤ ꯑꯔꯪ ꯑꯔꯥꯛꯁꯨ ꯅꯠꯇꯦ, ꯊꯃꯣꯏ ꯇꯤꯟꯅꯔꯒ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ
ꯃꯗꯨꯗꯒꯤ ꯃꯥ ꯑꯩ ꯀꯅꯥꯅꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯅꯔꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤꯅꯕ ꯑꯗꯨꯅꯦꯕ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯍꯥ? ꯈꯥꯕ ꯃꯌꯥ ꯍꯤꯒꯠꯂꯒ ꯍꯣꯏ, ꯃꯥ ꯑꯩ ꯃꯇꯝ ꯑꯌꯥꯝꯕꯗ ꯄꯨꯟꯕ ꯑꯗꯨꯒ ꯀꯨꯏꯅ ꯂꯣꯏꯅꯔꯛꯂꯕꯗꯤ ꯃꯥꯅ ꯀꯅꯥꯅꯣ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯈꯪꯅꯔꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤꯅꯕꯗꯣ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ? ꯑꯗꯨ ꯅꯠꯇꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯅꯕꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯑꯗꯣ ꯇꯣꯏꯅ ꯄꯨꯟꯕ ꯅꯨꯄꯤ ꯍꯥꯏꯗꯣ ꯅꯪꯅꯗꯤ ꯅꯨꯄꯤ ꯑꯃꯇ ꯎꯕ ꯌꯥꯗꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯣꯏꯅ ꯄꯨꯟꯕ ꯌꯥꯗꯣꯏꯅꯣꯕ? ꯇꯣꯏꯅ ꯄꯨꯟꯕ ꯍꯥꯏꯔꯒꯗꯤꯅꯦ ꯃꯖꯥ ꯏꯕꯦꯝꯃꯒ ꯅꯪꯒ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯃꯖꯥ ꯏꯕꯦꯝꯃꯁꯦ ꯂꯧꯔꯣꯅ꯫ ꯏꯕꯨꯡꯉꯣ ꯅꯪ ꯂꯩꯍꯧꯔꯒꯦꯔꯥ ꯑꯩ ꯆꯠꯈ꯭ꯔꯒꯦ? ꯂꯥꯟꯃꯤꯗꯨꯅ ꯅꯣꯛꯂꯒ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯐꯅ ꯃꯖꯥ ꯏꯕꯦꯝꯃ ꯄꯥꯝꯃꯁꯨ ꯂꯨꯍꯣꯡꯒꯦ ꯈꯜꯂꯁꯨ ꯑꯣꯏꯔꯔꯣꯏ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯥꯅ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯒꯤ ꯍꯣꯡꯗ꯭ꯔꯦꯅ ꯈꯜꯂꯣꯅꯦ, ꯆꯍꯤ ꯀꯨꯟꯗꯤ ꯍꯌꯦꯡ ꯇꯃꯛ ꯉꯥꯏꯔꯦ, ꯃꯗꯨ ꯍꯦꯛ ꯁꯨꯔꯛꯄꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯤꯕꯒꯤ ꯗꯟꯗꯤ ꯐꯪꯉꯅꯤ꯫ ꯑꯗꯨꯅꯅꯦ ꯊꯃꯣꯏ ꯀꯥꯏꯅꯅꯕꯅꯤ꯫ ꯅꯪ ꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯊꯤ ꯉꯥꯡꯕ ꯄꯥꯝꯖꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ? ꯅꯥꯀꯣꯡꯁꯦ ꯅꯪꯒꯤ ꯋꯥ ꯇꯥꯅꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯔꯦ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯁ ꯁꯨꯝ ꯉꯥꯏꯍꯥꯛ ꯅꯣꯛꯁꯦꯅ ꯐꯥꯒꯤ ꯃꯆꯥ ꯑꯃ ꯇꯧꯕꯅꯤ, ꯌꯥꯝ ꯁꯥꯎꯔꯕꯣ? ꯑꯩꯁꯦ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯄꯥꯎ ꯇꯝꯕ ꯂꯥꯛꯏꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯁꯤꯗ ꯋꯥꯊꯤ ꯉꯥꯡꯗꯨꯅ ꯂꯩꯊꯣꯛꯏꯕ? ꯏꯕꯨꯡꯉꯣ ꯅꯪ ꯃꯖꯥ ꯏꯕꯦꯝꯃꯁꯤꯅꯅꯦ ꯃꯕꯨꯛ ꯃꯄꯥꯎ ꯐꯔꯝꯕꯒꯤ ꯐꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯀꯣ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯔꯪꯗ ꯂꯩꯒꯗꯕ ꯃꯤꯅꯤ꯫ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ? ꯇꯥꯅꯤꯡꯕꯅ ꯈꯧꯔꯥꯡꯉꯕꯣ? ꯈꯥꯕꯗꯨ ꯏ ꯀꯥꯔꯛꯂꯦ ꯐꯠ ꯆꯪꯁꯤꯜꯂꯒ ꯂꯥꯟꯃꯤ ꯑꯗꯨꯗ ꯃꯊꯨꯟꯗ ꯀꯥꯎꯁꯤꯜꯂꯤ꯫ ꯈꯧꯔꯥꯡꯖꯔꯦ, ꯀꯝꯗꯧꯅꯤ? ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯩꯗꯧꯅꯔꯤꯕ ꯑꯗꯨꯗ? ꯑꯅꯤꯗꯨ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯔꯧ ꯂꯩꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯏꯊꯛ ꯊꯛꯀꯠꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯔꯒ ꯃꯖꯥ ꯏꯕꯦꯝꯃ, ꯇꯥ ꯈꯝꯕ, ꯑꯩꯅ ꯄꯥꯎ ꯇꯝꯂꯨꯅꯕ ꯍꯥꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯕ꯭ꯔꯣ? ꯃꯖꯥ ꯏꯕꯦꯝꯃ ꯉꯥꯛꯄꯤꯌꯨ, ꯃꯇꯝ ꯈꯔ ꯊꯦꯡꯊꯍꯟꯈ꯭ꯔꯦ꯫ ꯃꯔꯧ ꯂꯩꯕꯤꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯏꯕꯨꯡ ꯈꯥꯕ꯫ ꯈꯥꯕꯗꯤ ꯄꯥꯎ ꯑꯗꯨ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯏꯉꯛ ꯉꯛꯅ ꯀꯔꯤꯕ? ꯃꯔꯧ ꯂꯩꯕꯤꯅ ꯉꯛꯆꯥꯟꯅꯅ ꯌꯦꯡꯂꯛꯏ꯫ ꯈꯝꯕꯅ ꯈꯥꯕꯗ ꯃꯤꯠꯆꯤ ꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯇꯞꯅ ꯃꯖꯥ ꯏꯕꯦꯝꯃꯅ ꯃꯥꯒ ꯏꯁꯤꯡ ꯆꯥꯏꯕꯤ ꯃꯐꯝꯗ ꯆꯠꯂꯨꯁꯦ ꯍꯥꯏꯕꯅꯤ꯫ ꯈꯥꯕ ꯊꯧꯒꯜꯂꯣꯟꯒ ꯂꯣꯏꯅꯅ ꯍꯥꯊꯨ ꯍꯥꯊꯨ ꯐꯒꯅꯤ ꯃꯖꯥ ꯏꯕꯦꯝꯃ, ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯂꯧꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯥꯕ ꯑꯃꯗꯤ ꯃꯔꯧ ꯂꯩꯕꯤꯗꯨ ꯏꯁꯤꯡ ꯆꯥꯏꯕꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯧꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯣꯏꯅꯔꯛꯂꯕ ꯈꯥꯕꯅꯁꯨ ꯃꯔꯧ ꯂꯩꯕꯤꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯉꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃ, ꯅꯈꯨꯠꯇꯨꯗꯤ ꯀꯩꯗꯧꯕ ꯌꯥꯎꯔꯦ? ꯃꯔꯧ ꯂꯩꯕꯤ ꯄꯤꯔꯥ ꯊꯥꯡꯂꯒ ꯀꯩꯁꯨ ꯇꯧꯗꯦ ꯃꯖꯥ ꯏꯕꯦꯝꯃ꯫ ꯃꯖꯥ ꯏꯕꯦꯝꯃꯒ ꯑꯩꯍꯥꯛꯀ ꯂꯣꯏꯅꯔꯛꯄ ꯉꯁꯤ ꯉꯔꯥꯡꯇ ꯅꯠꯇꯦ, ꯆꯍꯤ 6-7 ꯁꯨꯔꯝꯂꯒꯅꯤ ꯍꯥꯏꯕ ꯈꯟꯖꯩ꯫ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯑꯃ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯀꯞꯆꯈꯤꯕ, ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯉꯁꯤꯁꯨ ꯑꯃꯠꯇ ꯀꯥꯎꯖꯗ꯭ꯔꯤ꯫ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯃꯖꯥ ꯏꯕꯦꯝꯃ ꯅꯣꯡꯃ ꯊꯥꯅꯤꯜ ꯅꯨꯃꯤꯠ ꯑꯃꯗ ꯄꯤꯅ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯕ ꯃꯈꯩ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯍꯤꯛ ꯍꯤꯛ ꯆꯤꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯞꯈꯤꯕꯗꯣ? ꯇꯝꯂꯛꯈꯤ ꯑꯩꯉꯣꯟꯗ ꯏꯅꯤꯡꯊꯧꯁꯦ ꯑꯩꯒꯤ ꯏꯄꯥ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯈꯤꯕꯗꯣ? ꯑꯩꯕꯨ ꯃꯍꯥꯛꯅ ꯃꯆꯥ ꯑꯃꯒꯨꯝꯅ ꯈꯟꯕꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯄꯣꯛꯄꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯅ꯫ ꯃꯔꯧ ꯂꯩꯕꯤ ꯅꯤꯡꯁꯤꯡꯂꯦ ꯍꯥꯏꯕꯒꯨꯝ ꯋꯥꯗꯤ ꯉꯥꯡꯗ ꯈꯥꯕꯗ ꯌꯦꯡꯂꯛꯏ꯫ ꯈꯥꯕꯅ ꯑꯁꯨꯛ ꯀꯨꯏꯅꯗꯒꯤ ꯈꯥꯡꯗꯨꯅ ꯂꯩꯔꯛꯂꯕ ꯑꯋꯥꯕ ꯑꯗꯨꯕꯨ ꯉꯁꯤꯅ ꯀꯔꯤꯒꯤ ꯑꯗꯨꯛ ꯍꯥꯛꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ? ꯑꯕꯣꯛ ꯍꯅꯨꯕꯤꯗꯣ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯂꯛꯀꯅꯤ꯫ ꯃꯔꯧ ꯂꯩꯕꯤꯅ ꯀꯞꯂꯒ ꯏꯕꯨꯡꯁꯨ ꯅꯍꯥꯟ ꯃꯈꯩ ꯑꯩꯒꯤ ꯋꯥꯔꯤ ꯈꯪꯂꯒ ꯀꯩꯒꯤ ꯏꯐꯝꯗ ꯇꯝꯕꯤꯗ꯭ꯔꯤꯕꯅꯣ? ꯋꯥꯔꯤꯗꯨꯅ ꯊꯃꯣꯏ ꯁꯣꯛꯈꯤꯗꯨꯅ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯇꯝꯈꯤꯗꯕꯅꯤ, ꯃꯗꯨꯒꯤꯗꯃꯛ ꯋꯥꯔꯧꯕꯤꯅꯨ꯫ ꯑꯩꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯄꯣꯛꯂꯛꯈꯤꯕ ꯑꯁꯦ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯩꯅꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯄꯥꯕꯨꯡꯕꯨ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯖꯈꯤ, ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯐꯥꯎꯕ ꯏꯆꯥꯊꯣꯏꯕꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯈꯤꯗꯕ꯫ ꯑꯩ ꯇꯥꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯀꯧꯔꯛꯄꯁꯨ꯫ ꯍꯣꯏ ꯃꯥꯅꯦ, ꯑꯩꯁꯦ ꯃꯃꯥ ꯍꯥꯠꯄꯤ ꯃꯆꯥꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯏꯄꯥꯅ ꯁꯥꯎꯕꯅꯤ, ꯑꯩꯒꯤ ꯏꯔꯥꯜꯅꯤ꯫ ꯑꯩꯗꯤ ꯃꯤꯐꯠꯇꯅꯤ, ꯁꯤꯒꯗꯕ ꯀꯨꯏꯗ꯭ꯔꯕ ꯏꯁꯥꯅ ꯌꯥꯅ ꯁꯤꯒꯅꯤ, ꯆꯩꯔꯥꯛ ꯑꯗꯨ ꯂꯧꯒꯅꯤ꯫ ꯅꯍꯥꯛꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯒꯤ ꯁꯥꯒꯩꯗ ꯇꯤꯜꯂꯝꯂꯗꯨꯅ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯏꯊꯥꯅꯨꯡ ꯑꯁꯤꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯏꯆꯜꯗ ꯏꯆꯜꯒꯨꯝꯅ ꯑꯋꯥꯕꯗꯨ ꯊꯦꯝꯕꯤꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯜ ꯑꯃ ꯂꯩꯔꯝꯕꯅ ꯅꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯊꯦꯝꯖꯕꯁꯨ ꯐꯪꯗ꯭ꯔꯦ꯫ ꯃꯔꯧ ꯂꯩꯕꯤ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯔꯒ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ꯫ ꯑꯩꯅꯗꯤ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯄꯁꯤꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯕ ꯐꯪꯈꯤꯗ꯭ꯔꯦꯀꯣ꯫
ꯑꯩꯕꯨ ꯃꯥꯒꯤ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯛꯀꯅꯤ ꯈꯟꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩꯅ ꯂꯣꯏꯅ ꯊꯨꯒꯥꯏꯕꯤꯔꯦꯀꯣ꯫ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯃꯆꯥꯅꯣ꯫ ꯈꯥꯕꯅ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯍꯧꯕ ꯅꯥꯄꯤ ꯑꯃꯒꯤ ꯃꯔꯛꯇ ꯇꯞꯅ ꯐꯝꯊꯔꯛꯂꯒ, ꯃꯆꯥꯏꯕꯦꯝꯃ, ꯑꯗꯨꯝꯅꯁꯨ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯒꯅꯨ꯫ ꯃꯁꯦ ꯅꯍꯥꯛꯅ ꯂꯥꯟꯕ ꯅꯠꯇꯦ꯫ ꯄꯨꯝꯅꯃꯛ ꯐꯠꯇꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯔꯥꯜꯅꯤ꯫ ꯑꯩꯒꯤ ꯏꯔꯥꯜ ꯅꯠꯇ꯭ꯔꯒꯕꯨ ꯏꯄꯥꯅ ꯑꯁꯨꯝꯅ ꯊꯤꯅ ꯁꯥꯎꯐꯝ ꯊꯣꯛꯇꯦ꯫ ꯑꯩ ꯄꯣꯛꯑꯝꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛꯁꯨ ꯏꯃꯥꯗꯣ ꯄꯥꯕꯨꯡꯒ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯝꯒꯗꯕꯅꯤ꯫ ꯑꯩꯁꯦ ꯍꯤꯡꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯅꯤ꯫ ꯑꯗꯣ ꯏꯕꯨꯡ, ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯒꯗꯕꯁꯦ ꯀꯨꯏꯗ꯭ꯔꯦꯀꯣ꯫ ꯊꯥ 2 ꯐꯥꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯩ ꯁꯤꯈ꯭ꯔꯗꯤ ꯄꯥꯕꯨꯡꯁꯨ ꯍꯔꯥꯎꯔꯅꯤ, ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯁꯥꯟꯇꯤ ꯐꯪꯒꯅꯤ꯫ ꯃꯌꯥꯝꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯃꯆꯥꯏꯕꯦꯝꯃ ꯁꯛꯊꯤꯕꯤ ꯍꯥꯏꯅ ꯀꯔꯦꯝꯅꯕꯗꯨꯁꯨ ꯇꯣꯛꯑꯅꯤꯀꯣ꯫ ꯑꯗꯨꯒ ꯏꯕꯨꯡꯒꯤꯅ ꯃꯆꯥꯏꯕꯦꯝꯃ ꯍꯥꯏꯅ ꯀꯧꯕꯗꯨꯁꯨ ꯐꯪꯉꯔꯣꯏꯀꯣ꯫ ꯅꯣꯛꯂꯤꯕꯅꯤ ꯃꯄꯥꯜꯊꯣꯡꯗ, ꯑꯗꯨꯕꯨ ꯅꯨꯡꯗ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯈꯥꯕꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯆꯨꯝꯕꯕꯨ ꯑꯔꯥꯟꯕꯅ ꯀꯩꯗꯧꯅꯨꯡꯗ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯃꯇꯝ ꯆꯪꯂꯕꯁꯨ ꯀꯣꯟꯅꯊꯪꯗ ꯑꯐꯕꯅ ꯌꯥꯏꯐꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯆꯥꯏꯕꯦꯝꯃꯗꯤ ꯑꯔꯥꯟꯕ ꯇꯧꯈꯤꯗꯦ, ꯑꯗꯨꯅ ꯁꯣꯏꯗꯅ ꯁꯥꯕꯗꯨ ꯀꯣꯛꯀꯅꯤ꯫ ꯅꯁꯥꯅ ꯅꯁꯥꯕꯨ ꯊꯥꯖꯕ ꯊꯝꯖꯧ, ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯂꯛꯀꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯥꯍꯨꯝ ꯑꯃꯠꯇ ꯐꯪꯗ꯭ꯔꯕ ꯑꯩꯉꯣꯟꯗ ꯇꯦꯟꯈ꯭ꯔꯕ ꯊꯥ 2 ꯐꯥꯗ꯭ꯔꯕ ꯑꯁꯤꯗ ꯑꯩ ꯑꯁꯥ ꯊꯧꯗ꯭ꯔꯤ, ꯄꯥꯝꯁꯨ ꯄꯥꯝꯗ꯭ꯔꯤ꯫ ꯄꯥꯡꯕꯨ ꯄꯥꯡꯅꯤꯡꯂꯕꯗꯤ ꯅꯍꯥꯟꯅ ꯄꯥꯡꯂꯝꯕ ꯌꯥꯔꯦꯅ꯫ ꯀꯔꯤꯒꯤ ꯈꯥꯛꯇꯨꯅ ꯊꯝꯂꯨꯒꯅꯤ? ꯆꯥꯡꯌꯦꯡ ꯇꯧꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ? ꯏꯕꯨꯡ, ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯃꯐꯝ ꯀꯌꯥꯗ ꯄꯨꯕꯤ ꯇꯥꯏꯕꯪꯒꯤ ꯐꯖꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯎꯖꯗꯨꯅ ꯍꯔꯥꯎꯅ ꯆꯠꯆꯈꯤꯒꯦ꯫ ꯑꯗꯣ ꯏꯕꯨꯡ, ꯅꯍꯥꯛꯁꯦ ꯃꯕꯨꯛ ꯌꯥꯝꯅ ꯐꯩ꯫ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒ ꯃꯥꯟꯅꯗꯦ꯫ ꯑꯩꯕꯨ ꯃꯆꯥꯏꯕꯦꯝꯃꯅꯤ ꯍꯥꯏꯕꯒꯤ ꯊꯧꯒꯜꯂꯣꯟ ꯍꯛꯆꯤꯟꯅ ꯇꯧꯏ꯫ ꯅꯍꯥꯛ ꯑꯁꯦ ꯑꯩꯒꯤꯗꯤ ꯏꯁꯣꯔꯅꯤ꯫ ꯋꯥꯍꯩ ꯈꯔꯗꯨ ꯇꯥꯕꯗ ꯈꯥꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯗꯤ ꯐꯥꯎꯖꯩ, ꯑꯗꯨꯕꯨ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯥꯕꯗꯨ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯃꯔꯧ ꯂꯩꯕꯤꯅ꯫ ꯑꯦ, ꯀꯩꯗꯧꯔꯒꯦ ꯏꯕꯨꯡ? ꯈꯥꯕꯅ ꯁꯨꯒꯠꯂꯒ ꯃꯈꯨꯠ ꯑꯗꯨ ꯈꯣꯏ ꯑꯃ ꯄꯥꯏꯔꯗꯨꯅ, ꯈꯣꯏꯅ ꯆꯤꯛꯏꯕ? ꯃꯔꯧ ꯂꯩꯕꯤꯅ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ, ꯑꯁ ꯈꯣꯏꯅ ꯆꯤꯛꯄꯁꯦ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯦ ꯍꯥꯏꯕꯅꯤꯀꯣ ꯏꯕꯨꯡ꯫ ꯑꯗꯨꯅꯕꯨ ꯐꯔꯦꯗ, ꯄꯥꯈꯪ ꯁꯥꯔꯤ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯐꯪꯅꯕ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯃꯔꯧ ꯂꯩꯕꯤꯒꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯗꯕ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇꯃꯛ ꯉꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯋꯥꯈꯜ ꯋꯥꯔꯕ ꯃꯔꯧ ꯂꯩꯕꯤꯗꯤ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯕ ꯌꯥꯗꯦ꯫ ꯄꯤꯔꯥꯡꯇꯅ ꯃꯥꯅ ꯈꯥꯡꯂꯤꯕ ꯃꯣꯟ ꯑꯗꯨ ꯆꯣꯠꯄꯅ ꯑꯅꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 8ꯅꯤ ꯋꯥꯠꯂꯤꯉꯩꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯄꯨꯔꯦꯜꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯔꯧ ꯂꯩꯕꯤꯕꯨ ꯁꯔꯪꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯈꯥꯕꯅ ꯄꯨꯅꯦꯝꯂꯒ, ꯏꯅꯤꯡꯊꯧ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯃꯨꯛꯇ ꯈꯟꯊꯕꯤꯌꯨ꯫ ꯃꯆꯥꯏꯕꯦꯝꯃꯕꯨ ꯑꯁꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯄꯨꯔꯦꯜꯅ ꯈꯣꯜ ꯋꯥꯡꯅ, ꯍꯩ ꯁꯦꯅꯥꯄꯇꯤ, ꯅꯍꯥꯛꯁꯤ ꯅꯪꯒꯤ ꯅꯄꯥꯕꯨꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗ꯫ ꯋꯥꯍꯩ ꯐꯥꯎꯕ ꯍꯦꯛ ꯃꯥꯟꯅꯩ꯫ ꯑꯩꯅ ꯅꯤꯡꯈ꯭ꯔꯕꯗꯤ ꯅꯤꯡꯈ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥꯁꯨ ꯈꯨꯝꯃꯨ꯫ ꯃꯍꯥꯛ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ꯫ ꯍꯤꯡꯆꯥꯕꯤꯅ ꯁꯥꯞ ꯑꯣꯟꯕ ꯐꯠꯇꯕ ꯃꯈꯜ ꯑꯃꯒꯤ ꯖꯤꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯑꯅꯤꯔꯛ ꯁꯨꯅ ꯋꯥꯈꯜ ꯈꯟꯊꯅꯕꯒꯤ ꯃꯇꯝ ꯂꯩꯇꯦ꯫ ꯃꯁꯦ ꯅꯤꯡꯊꯧ ꯑꯩꯍꯥꯛꯀꯤ ꯌꯥꯊꯪꯅꯤ꯫ ꯅꯪꯒꯤ ꯅꯊꯧꯗꯣ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯇꯤꯟꯅ ꯃꯍꯥꯛꯄꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯥꯕꯁꯨ ꯍꯥꯏꯖꯕ ꯌꯥꯕ ꯍꯥꯏꯖꯔꯕꯁꯨ ꯑꯣꯏꯔꯔꯣꯏ ꯈꯜꯂꯕꯗ ꯅꯨꯡꯉꯥꯏꯇꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯁꯔꯪ ꯃꯅꯨꯡꯗ ꯎꯪꯗꯨꯅ ꯐꯝꯂꯤꯕꯤ ꯃꯔꯧ ꯂꯩꯕꯤꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ 10 ꯁꯨꯒꯗꯕ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗꯅꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯇꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯄꯨꯡꯂꯥꯡ ꯂꯥꯡꯅꯔꯝꯃꯤ꯫ ꯇꯣꯝꯕꯤꯗꯤ ꯃꯔꯧ ꯂꯩꯕꯤꯕꯨ ꯃꯆꯥꯗ ꯃꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯁꯦꯟꯅꯖꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯇꯧꯔꯤꯕ ꯎꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯃꯥꯏꯗ ꯀꯨꯟꯊꯔꯒ ꯍꯧꯅ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯈꯔ ꯑꯃꯅ ꯍꯥꯏꯅꯩ, ꯁꯥꯞ ꯐꯪꯂꯕꯤ ꯁꯛꯊꯤꯕꯤ ꯑꯃꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯆꯥꯏꯕꯦꯝꯃ ꯑꯃ ꯑꯣꯏꯅ ꯐꯪꯕꯁꯦ ꯂꯥꯏꯕꯛ ꯊꯤꯕꯅꯤ, ꯁꯤꯕꯗ ꯃꯇꯤꯛ ꯆꯥꯏ꯫ ꯂꯥꯏꯕꯛ ꯊꯤꯗ ꯃꯆꯥꯏꯕꯦꯝꯃ, ꯅꯍꯥꯛꯀꯤ ꯋꯥꯉꯥꯡ ꯑꯗꯨ ꯅꯨꯡꯁꯤꯕꯅꯤꯗ, ꯑꯃꯨꯛ ꯍꯟꯅ ꯇꯥꯕ ꯐꯪꯂꯔꯣꯏꯀꯣ꯫ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯃꯤꯠꯂꯨꯕꯤꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯊꯧꯔꯤꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯕ ꯄꯨꯟꯗꯨꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯝꯂꯤꯕꯤ ꯃꯔꯧ ꯂꯩꯕꯤꯕꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯅ, ꯑꯣꯟꯊꯣꯛꯄꯅꯤꯗ, ꯏꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯊꯃꯣꯏꯁꯦ ꯀꯟꯃꯟꯈ꯭ꯔꯦ꯫ ꯄꯨꯔꯦꯜꯅ ꯈꯣꯜ ꯋꯥꯡꯅ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ, ꯅꯍꯥꯛ ꯍꯧꯖꯤꯛ ꯃꯤꯀꯨꯞ ꯈꯔꯗ ꯉꯥꯏꯔꯤ꯫ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ? ꯃꯔꯧ ꯂꯩꯕꯤꯅ ꯄꯤꯔꯣꯏꯅꯅ ꯄꯨꯔꯦꯜꯗ ꯌꯦꯡꯂꯤ, ꯑꯗꯨꯕꯨ ꯄꯨꯔꯦꯜꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯦ, ꯅꯥꯀꯟꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩ꯫ ꯑꯔꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯏꯆꯥ ꯊꯣꯏꯕꯤ ꯍꯥꯏꯗꯨꯅ ꯀꯧꯕꯤꯌꯨ꯫ ꯑꯗꯨꯅ ꯑꯩ
ꯍꯔꯥꯎꯅ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯈꯤꯒꯦ꯫ ꯋꯥꯗꯣ ꯇꯥꯕꯗ ꯄꯨꯔꯦꯜ ꯁꯥꯎꯔꯥꯡꯅꯅ "ꯃꯗꯨ ꯅꯠꯇꯕ ꯑꯃ ꯍꯥꯏꯌꯨ꯫ ꯑꯩ ꯅꯍꯥꯛꯄꯨ ꯏꯆꯥꯃꯛꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ ꯉꯝꯂꯣꯏ꯫ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ, ꯑꯩꯒꯤ ꯂꯩꯃꯔꯦꯝꯕꯤꯕꯨ ꯍꯥꯠꯄ ꯉꯝꯕ ꯐꯠꯇꯕ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯕ ꯖꯤꯕ ꯑꯃꯅꯤ ꯅꯪꯗꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯣ ꯏꯁꯥꯒꯤ ꯏꯔꯥꯜꯅꯤ ꯈꯟꯗꯨꯅ ꯑꯩ ꯌꯥꯖꯈꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯋꯥꯐꯝꯗꯤ ꯍꯣꯡꯂꯨ, ꯅꯤꯡꯊꯧꯒꯤ ꯆꯠꯅꯕꯤꯗꯁꯨ ꯌꯥꯎꯔꯤ꯫ ꯃꯗꯨꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯕ ꯑꯃꯕꯨ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯋꯥꯍꯩ ꯑꯗꯨꯕꯨ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯍꯥꯏꯕꯁꯦ ꯃꯍꯧꯁꯥꯅꯤ꯫ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯏꯆꯥꯊꯣꯏꯕꯤ ꯍꯥꯏꯗꯨꯅ ꯀꯧꯕꯤꯌꯨ ꯄꯥꯕꯨꯡ." ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯔꯛꯄꯗꯨꯗ ꯄꯨꯔꯦꯜ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯔꯥꯅꯤꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯃꯤꯠ ꯑꯗꯨ ꯏꯃꯨꯛ ꯉꯥꯡꯕ ꯃꯈꯩ ꯃꯔꯧ ꯂꯩꯕꯤꯗ ꯌꯦꯡꯂꯛꯂꯒ "ꯅꯪꯉꯣꯟꯗ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯕꯒꯤ ꯅꯠꯇꯦ ꯀꯔꯤꯅꯣ? ꯑꯩꯅ ꯂꯤꯁꯤꯡꯂꯛ ꯍꯥꯏꯔꯤ ꯑꯩꯁꯦ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡ ꯅꯠꯇꯦ ꯍꯥꯏꯅ꯫ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛ ꯆꯍꯤ 10 ꯁꯣꯏꯗꯅ ꯁꯨꯔꯒꯅꯤ꯫ ꯅꯍꯥꯛꯅ ꯐꯠꯇꯕ ꯍꯤꯡꯆꯥꯕꯤꯒꯤ ꯖꯤꯕ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯅꯍꯥꯛꯀꯤꯗꯃꯛ ꯁꯥꯞ ꯀꯣꯛꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤꯕꯅꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯗꯤ ꯄꯥꯞꯀꯤ ꯃꯁꯛꯅꯤ꯫ ꯏꯈꯨꯠ ꯑꯁꯤꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯄꯨ ꯍꯥꯠꯄꯒꯤꯗꯃꯛ ꯄꯦꯟꯅ ꯅꯪꯕꯨꯁꯨ ꯍꯥꯠꯄ ꯉꯝꯒꯅꯤ꯫ ꯑꯩꯁꯦ ꯇꯝꯊꯤꯕ ꯑꯃꯅꯦꯅꯁꯨ ꯍꯥꯏꯁꯅꯨ, ꯑꯗꯨꯕꯨ ꯃꯁꯦ ꯑꯩꯒꯤ ꯋꯥꯁꯛ." ꯈꯥꯕꯅ ꯄꯨꯅꯦꯝꯂꯒ "ꯏꯅꯤꯡꯊꯧ, ꯋꯥ ꯍꯪꯀꯠꯅ ꯉꯥꯡꯉꯤ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯔꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯟꯕꯤꯗꯨꯅ ꯃꯖꯥꯏꯕꯦꯝꯃꯒꯤ ꯑꯅꯤꯡꯕꯁꯤ ꯊꯨꯡꯍꯟꯕꯤꯌꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯒ ꯃꯈꯣꯡ ꯀꯣꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯨꯔꯦꯜ ꯑꯁꯥꯎꯕꯗꯨ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯇꯞꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯂꯒ "ꯅꯈꯣꯏ ꯑꯅꯤꯅ ꯃꯔꯥꯜ ꯑꯣꯏꯔꯒ ꯉꯁꯤ ꯑꯁꯦ ꯑꯩꯒꯤ ꯏꯆꯤꯜꯗꯒꯤ ꯐꯠꯇꯕ ꯄꯥꯞ ꯆꯦꯟꯒꯗꯕ ꯃꯤꯡꯂꯦꯟ ꯑꯗꯣ ꯀꯧꯍꯟꯒꯗꯧꯔꯤ." ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯈꯥꯕ ꯑꯃꯗꯤ ꯇꯣꯝꯕꯤꯗꯨ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯊꯥꯒꯠꯆꯔꯤ ꯅꯤꯡꯊꯧ꯫ ꯁꯣꯝꯗꯅ ꯏꯆꯥꯊꯣꯏꯕꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯀꯧꯔꯛꯄ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯃꯅꯥ ꯊꯥꯡꯀꯠꯇꯨꯅ ꯉꯥꯏꯔꯒ ꯂꯩꯈ꯭ꯔꯦ ꯃꯔꯧ ꯂꯩꯕꯤꯗꯤ꯫ ꯁꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ ꯃꯄꯥꯕꯨꯡꯅ ꯏꯆꯥꯊꯣꯏꯕꯤꯗꯕꯨ ꯀꯧꯔꯛꯂꯕꯗꯤ ꯃꯗꯨꯕꯨ ꯇꯥꯔꯕꯗꯤ ꯍꯔꯥꯎꯅ ꯊꯋꯥꯏ ꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯔꯦꯜ ꯑꯃꯨꯛꯇꯪ ꯁꯣꯔ ꯑꯗꯨ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯇꯣꯛꯂꯒ ꯃꯃꯤꯠ ꯑꯗꯨ ꯆꯦꯠꯆꯦꯠ ꯎꯏꯁꯤꯜꯂꯒ "ꯏꯆꯥꯊꯣꯏꯕꯤ." ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤ, ꯈꯥꯕ, ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯃꯔꯨ ꯑꯣꯏꯅ ꯃꯔꯧ ꯂꯩꯕꯤꯗꯨ ꯃꯊꯃꯣꯏ ꯊꯨꯝꯅ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡꯁꯨ ꯂꯦꯞꯇꯅ ꯆꯤꯟꯊꯔꯛꯏ꯫ "ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯅꯈꯨꯠ ꯄꯦꯟꯅ ꯍꯥꯠꯄꯤꯔꯣ, ꯑꯩ ꯍꯔꯥꯎꯅ ꯁꯤꯖꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯨꯔꯦꯜꯗ ꯌꯦꯡꯂꯛꯏ꯫ ꯄꯨꯔꯦꯜ ꯃꯄꯥꯟꯊꯣꯡꯗ ꯀꯩꯁꯨ ꯈꯟꯗ꯭ꯔꯕꯁꯨ ꯃꯔꯧ ꯂꯩꯕꯤꯕꯨ ꯎꯔꯒ ꯃꯊꯃꯣꯏ ꯑꯗꯨ ꯃꯆꯥꯅꯤꯀꯣ ꯍꯥꯏꯕꯒꯤ ꯑꯃꯗꯤ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯋꯥꯁꯛꯇꯤ ꯉꯥꯛꯇꯕ ꯇꯧꯗꯕ ꯅꯤꯡꯊꯧ ꯑꯣꯏꯕꯅ "ꯑꯩꯍꯥꯛꯄꯨ ꯋꯥꯔꯧꯒꯅꯨ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯍꯥꯏꯒꯠꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯌꯦꯡꯕ ꯉꯝꯂꯔꯣꯏꯗꯕꯅ ꯃꯃꯤꯠ ꯑꯗꯨ ꯆꯦꯠꯆꯦꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯥꯡꯁꯥꯡ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯈꯤꯕ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯉꯛꯅ ꯃꯃꯤꯠꯇꯨ ꯂꯣꯏꯅ ꯄꯥꯡꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯄꯨꯔꯦꯜꯗꯨ ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯗꯨꯗ ꯃꯨꯔꯇꯤ ꯑꯃꯒꯨꯝꯅ ꯆꯞ ꯌꯨꯡꯅ ꯌꯨꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯇꯩꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯑꯃꯠꯇ ꯎꯗꯕ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯀꯗꯥꯏꯅꯣ ꯀꯔꯤ ꯎꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯩ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯕ ꯐꯪꯂꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯇꯤꯌꯥ ꯄꯨꯝꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯂꯩꯆꯤꯜ ꯀꯌా ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯇꯥꯕ ꯍꯧꯔꯛꯂꯦ ꯅꯣꯡ ꯑꯗꯨꯁꯨ꯫ ꯃꯇꯧ ꯑꯗꯨꯗ ꯃꯤꯠꯂꯨꯕꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯣꯜꯂꯛꯏ꯫ "ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄꯅꯤ, ꯊꯧꯖꯥꯟꯕꯤꯌꯨꯀꯣ." ꯇꯟꯖꯥ ꯑꯗꯨꯗ ꯃꯔꯧ ꯂꯩꯕꯤꯗꯨ ꯄꯨꯜꯂꯝꯂꯤꯕ ꯊꯧꯔꯤ ꯑꯗꯨꯗꯒꯤ ꯃꯁꯥ ꯃꯇꯣꯝꯇ ꯅꯥꯟꯊꯣꯛꯆꯗꯨꯅ ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯗꯨꯗ ꯄꯥꯏꯈꯠꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯇꯧꯔꯤꯕꯗꯨ ꯃꯁꯥꯗꯤ ꯋꯥꯈꯜ ꯇꯥꯕ ꯅꯠꯇꯦ, ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯋꯥꯈꯜ ꯃꯥꯡꯂꯕ ꯑꯃꯒꯨꯝꯅ ꯂꯩꯔꯤꯕꯅꯤ꯫ ꯀꯔꯤꯅꯣ ꯑꯣꯏꯔꯛꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯑꯣꯟꯊꯣꯛꯄ ꯐꯤꯚꯝ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯁꯛꯐꯝꯗ ꯃꯔꯧ ꯂꯩꯕꯤꯗꯨ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯉꯧꯔꯣꯛ ꯉꯧꯕ ꯀꯨꯆꯨ, ꯄꯤꯛꯇꯛ ꯄꯥꯜꯂꯤꯕ ꯃꯥꯏꯗꯥ ꯑꯗꯨꯗ ꯅꯨꯡꯁꯤꯖꯔꯕꯤ ꯁꯛꯇꯝ ꯂꯥꯏꯒꯤ ꯃꯆꯥ ꯍꯥꯏꯕꯗꯨ ꯃꯥꯟꯈ꯭ꯔꯦ꯫ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯣꯏꯔꯛꯂꯤꯕ ꯀꯌꯥ ꯑꯗꯨ ꯃꯌꯥꯝ ꯑꯗꯨ ꯃꯌꯥ ꯀꯥꯗꯨꯅ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯍꯥꯏꯗꯨꯅ ꯌꯦꯡꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯅꯣꯡꯊꯥꯡꯒ ꯂꯣꯏꯅꯅ ꯍꯅꯨꯕꯤ ꯑꯃ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯔꯛꯂꯒ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯔꯧ ꯂꯩꯕꯤꯕꯨ ꯂꯩꯃꯥꯏꯗ ꯇꯞꯅ ꯄꯥꯏꯊꯍꯜꯂꯛꯄ꯫ "ꯑꯩꯍꯥꯛ ꯑꯁꯦ ꯁꯪꯁꯥꯔ ꯑꯃꯗꯒꯤ ꯂꯥꯛꯄ ꯂꯥꯏꯔꯦꯝꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅꯤ." ꯃꯌꯥꯝ ꯑꯗꯨꯁꯨ ꯋꯥꯔꯤꯗꯒꯤ ꯍꯅꯨꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯂꯩ ꯍꯥꯏꯕ ꯈꯪꯕꯅ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯈꯨꯔꯨꯝꯖꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯋꯥꯈꯜ ꯃꯥꯡꯂꯤꯕꯤ ꯃꯔꯧ ꯂꯩꯕꯤꯕꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯅꯤꯡꯊꯤꯖꯅ ꯍꯤꯞꯍꯜꯂꯒ ꯄꯨꯔꯦꯜꯗ ꯌꯦꯡꯂꯛꯏ꯫ ꯄꯨꯔꯦꯜ ꯃꯌꯥꯗꯨ ꯀꯥꯊꯣꯛꯂꯒ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯒ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯃꯈꯨꯠ ꯂꯣꯟꯅꯔꯒ "ꯏꯃꯥ ꯒꯨꯝꯂꯕꯤ,
ꯅꯆꯥ ꯑꯩꯍꯥꯛꯄꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯑꯩꯅꯗꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ, ꯂꯩꯇꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯏꯃꯤꯠꯃꯛꯅ ꯎꯖꯔꯤ. ꯑꯩꯕꯨ ꯅꯈꯨꯠ ꯆꯥꯅ ꯗꯟꯗꯤ ꯄꯤꯕꯤꯌꯨ. ꯑꯩ ꯏꯁꯥꯅ ꯌꯥꯅ ꯂꯧꯖꯒꯦ. ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯒꯤ ꯁꯥꯞ ꯀꯣꯛꯄꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ." ꯍꯅꯨꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯈꯨꯏꯔꯕ ꯃꯆꯤꯟ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯁꯥꯞ ꯑꯁꯤꯗꯤ ꯅꯪꯅ ꯀꯣꯛꯍꯟꯕꯅꯤ, ꯅꯪꯅ ꯊꯦꯡꯊꯍꯟꯕꯅꯤ. ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯃꯈꯛ ꯅꯍꯥꯛꯅ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯗ꯭ꯔꯕꯗꯤ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯝꯒꯅꯤ." ꯄꯨꯔꯦꯜ ꯋꯥꯈꯜ ꯇꯥꯗ꯭ꯔꯗꯨꯅ, "ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯩꯍꯥꯛ ꯋꯥꯈꯜ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ." ꯂꯥꯏꯔꯦꯝꯕꯤ ꯍꯅꯨꯕꯤꯗꯨꯅ ꯁꯥꯎꯔꯥꯡꯅꯅ, "ꯅꯍꯥꯛꯄꯨ ꯀꯔꯝꯕ ꯃꯄꯥꯅꯣ? ꯃꯆꯥꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒ ꯏꯆꯥꯒꯤ ꯊꯋꯥꯏ ꯊꯥꯗꯣꯛꯄ ꯉꯝꯕ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯍꯨꯟꯇꯣꯛꯇꯨꯅ ꯇꯥꯊꯤꯅ ꯊꯝꯂꯤꯕ? ꯑꯩꯅꯕꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯕꯗꯤ ꯅꯍꯥꯟꯅ ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯥꯛꯂꯝꯗꯨꯅ ꯄꯥꯡꯂꯝꯒꯅꯤ. ꯑꯗꯨꯕꯨ ꯅꯪꯅ ꯄꯨꯝꯅꯃꯛ ꯁꯣꯏꯍꯟꯕꯅꯤ. ꯍꯥꯏꯕꯤꯌꯨ, ꯇꯥꯛꯄꯤꯌꯨ, ꯑꯩꯒꯤ ꯀꯔꯤ ꯑꯁꯣꯏꯕꯅ ꯏꯆꯥ ꯑꯁꯤꯕꯨ ꯑꯣꯏꯍꯟꯕꯅꯣ? ꯐꯅ ꯏꯆꯥꯅ ꯁꯣꯏꯔꯕꯁꯨ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯆꯨꯝꯊꯣꯛꯄꯤꯒꯗꯕꯅꯤ. ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯍꯥꯛꯅ ꯁꯥꯎꯗꯨꯅ ꯅꯆꯥ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯤꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯀꯨꯏꯊꯅ ꯂꯩꯔꯝꯂꯣꯏ. ꯉꯁꯤ ꯅꯍꯥꯛꯅ ꯊꯃꯣꯏꯅꯨꯡꯗꯒꯤ ꯏꯆꯥ ꯊꯣꯏꯕꯤ ꯍꯥꯏꯗꯨꯅ ꯀꯧꯖꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯁꯤꯅ ꯍꯔꯥꯎꯈꯤꯕ ꯃꯤꯀꯨꯞ ꯑꯗꯣ ꯏꯐꯝꯗ ꯁꯥꯍꯨꯝ ꯐꯪꯕꯗꯒꯤ ꯑꯩ ꯊꯤꯟꯊꯕ ꯂꯩꯇꯅ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯨꯅ ꯀꯟꯕ ꯉꯝꯖꯍꯧꯕꯅꯤ. ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯉꯥꯏꯕꯁꯨ ꯃꯍꯥꯛꯄꯨ ꯅꯆꯥꯃꯛꯅꯤ ꯈꯟꯕ, ꯏꯆꯥ ꯊꯣꯏꯕꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯑꯗꯨꯅꯤ." ꯋꯥꯐꯝ ꯀꯌꯥꯁꯤꯡꯗꯨ ꯇꯥꯕꯗ ꯄꯨꯔꯦꯜ ꯊꯃꯣꯏ ꯁꯣꯛꯅ ꯍꯧꯈꯤꯕꯗ ꯃꯔꯧ ꯂꯩꯕꯤꯕꯨ ꯃꯥꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯈꯤꯗꯕ ꯀꯌꯥꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ ꯄꯦꯟꯗꯅ ꯀꯞꯆꯩ. "ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯅꯤꯡꯊꯧꯅꯤ, ꯃꯄꯥꯅꯤ. ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥꯅ ꯏꯁꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯖꯔꯦ." ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯗꯨꯅ ꯊꯝꯖꯈꯤꯕꯅꯤ. "ꯏꯆꯥꯁꯤꯕꯨ ꯑꯩꯅ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯤ. ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯕꯅꯤ." ꯍꯅꯨꯕꯤ ꯑꯗꯨꯅ, "ꯑꯩ ꯀꯨꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯗꯦ. ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯉꯁꯤꯗꯒꯤ ꯄꯥꯟꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏ. ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯁꯦꯟꯅꯖꯔꯛꯄꯤ ꯃꯃꯥ ꯁꯛꯂꯕꯤ ꯇꯣꯝꯕꯤ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯈꯥꯕꯕꯨ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯊꯣꯛꯀꯅꯨ. ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯌꯥꯎꯔꯤ. ꯑꯍꯤꯡ ꯇꯠꯇꯅ ꯃꯈꯣꯏꯅ ꯃꯔꯧ ꯂꯩꯕꯤꯒꯤ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯅꯤꯖꯈꯤꯕ ꯀꯌꯥ ꯑꯗꯣ ꯑꯩꯅ ꯇꯥꯏ. ꯑꯗꯨꯕꯨ ꯑꯩꯅ ꯅꯍꯥꯛꯀꯤ ꯋꯥꯁꯛ ꯑꯗꯣ ꯍꯣꯡꯗꯣꯛꯄ ꯉꯥꯏꯈꯤꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯔꯧ ꯂꯩꯕꯤꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯇꯞꯅ ꯅꯥꯜꯂꯒ, "ꯌꯥꯏꯐꯕꯇ ꯑꯣꯏꯌꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯤꯠꯅ ꯀꯨꯞꯄꯗ ꯍꯅꯨꯕꯤꯗꯨ ꯃꯥꯡꯈꯤꯔꯝꯃꯤ. ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯔꯧ ꯂꯩꯕꯤꯗꯨꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ. ꯄꯨꯔꯦꯜ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯆꯥꯕꯨ ꯀꯣꯟꯈꯠꯄꯤꯔꯒ, "ꯏꯆꯥ ꯊꯣꯏꯕꯤ." ꯃꯔꯧ ꯂꯩꯕꯤꯗꯤ ꯉꯛꯂꯦ ꯀꯔꯤꯅꯣ ꯍꯥꯏꯅ, ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯗꯨꯅ ꯈꯪꯂꯦ ꯃꯥꯒꯤ ꯁꯥꯞ ꯁꯣꯏꯗꯅ ꯀꯣꯛꯂꯝꯂꯒꯅꯤ ꯍꯥꯏꯕ. ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯄꯥꯕꯨꯡꯗ ꯌꯦꯡꯂꯒ, "ꯑꯃꯨꯛꯀꯁꯨ ꯀꯧꯕꯤꯌꯨ ꯄꯥꯕꯨꯡ. ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯄꯥꯕꯨꯡ ꯀꯧꯕꯗ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯕ ꯅꯠꯇ꯭ꯔꯥ?" ꯄꯨꯔꯦꯜ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯂꯩꯇ꯭ꯔꯤ ꯏꯆꯥ ꯊꯣꯏꯕꯤ." ꯈꯥꯕ ꯇꯣꯝꯕꯤ ꯑꯃꯗꯤ ꯃꯤꯠꯎꯕꯤꯁꯨ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯛꯏ. ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯍꯔꯥꯎꯅ ꯅꯣꯛꯆꯔꯝꯃꯤ. ꯃꯔꯧ ꯂꯩꯕꯤꯅ ꯑꯉꯛꯄ ꯋꯥꯍꯪ ꯑꯃ ꯍꯪꯂꯔꯦ. "ꯄꯥꯕꯨꯡ, ꯑꯩꯁꯦ ꯂꯨꯍꯣꯡꯕ ꯌꯥꯔꯕ꯭ꯔꯥ?" ꯄꯨꯔꯦꯜꯅ ꯉꯛꯅ, "ꯑꯦ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯊꯨꯅ ꯍꯪꯂꯤꯕꯗꯤ? ꯏꯆꯥꯅꯕꯨ ꯑꯄꯥꯝꯕ ꯂꯩꯔꯕꯗꯤ ꯍꯥꯏꯌꯨꯅꯤ, ꯆꯥꯎꯅ ꯍꯣꯡꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯀꯅꯥꯅꯣ ꯃꯍꯥꯛ ꯑꯗꯨꯕꯣ?" ꯃꯔꯧ ꯂꯩꯕꯤꯅ ꯏꯀꯥꯏꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯒ ꯈꯥꯕꯗ ꯃꯈꯨꯠ ꯊꯤꯜꯂꯒ, "ꯇꯨ, ꯃꯥꯅꯦ ꯄꯥꯕꯨꯡ." ꯈꯥꯕ ꯏꯉꯛ ꯉꯛꯅ ꯃꯌꯥ ꯑꯗꯨ ꯂꯥꯎꯊꯣꯛꯅ ꯀꯥꯊꯣꯛꯂꯒ, "ꯍꯥ? ꯀꯩꯅꯣ? ꯑꯩꯕꯨꯔꯣ? ꯅꯠꯇ꯭ꯔꯒ ꯀꯅꯥꯗꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ. ꯄꯨꯔꯦꯜꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯔꯧ ꯂꯩꯕꯤꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯊꯥꯖꯤꯜꯂꯒ, "ꯍꯨꯔꯥꯟꯕꯤ, ꯏꯆꯥꯊꯣꯏ, ꯅꯪꯁꯦ ꯏꯌꯥ ꯃꯁꯛ ꯅꯥꯞ ꯅꯥꯞ ꯂꯥꯎꯕ ꯑꯃ ꯈꯟꯕ ꯍꯩꯈ꯭ꯔꯦꯗ꯫ ꯏꯔꯥꯡꯒ ꯉꯥꯏꯈꯣꯀꯣ, ꯀꯣꯅꯨꯡꯗ ꯍꯥꯟꯅ ꯍꯟꯈꯤꯁꯤ. ꯅꯁꯥꯗꯣ ꯌꯥꯝꯅ ꯁꯣꯜꯂꯦ. ꯃꯁꯛ ꯐꯖꯕ ꯍꯦꯟꯒꯠꯅꯕ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯍꯥꯟꯅ ꯄꯤꯖꯈꯤꯒꯦ. ꯏꯆꯥ ꯋꯥꯍꯟꯕ ꯌꯥꯕ ꯅꯠꯇꯤꯌꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯏ. ꯑꯗꯨꯕꯨ ꯄꯨꯔꯦꯜꯅ ꯍꯥꯏꯐꯦꯠ ꯂꯩꯊꯔꯛꯂꯒ, "ꯍꯩ, ꯏꯌꯥ ꯑꯣꯏꯒꯗꯕ ꯁꯦꯅꯥꯄꯇꯤ, ꯃꯍꯥꯁꯣꯏ, ꯅꯪꯒꯤ ꯁꯤꯖꯅ ꯅꯪꯕꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯑꯣ ꯍꯥꯏꯔꯤꯅꯦꯍꯦ." ꯈꯥꯕꯗꯨ ꯏꯊꯛ ꯊꯛꯅ, "ꯍꯥ?" ꯃꯇꯧ ꯑꯗꯨꯗ
ꯇꯣꯝꯕꯤ ꯑꯃꯗꯤ ꯃꯤꯠꯂꯨꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯩ ꯇꯥꯟ ꯆꯥꯔꯤꯉꯩꯁꯤꯗ ꯏꯟꯅꯍꯧꯔꯣꯅꯦ ꯅꯪꯕꯣ ꯈꯥꯕꯅ ꯁꯨꯛꯇꯣꯛꯂꯒ ꯃꯖꯥꯏꯕꯦꯝꯃꯗꯤ ꯅꯍꯥꯟꯈꯩ ꯑꯩꯕꯨ ꯃꯕꯨꯡ ꯃꯆꯜ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯔꯒ ꯃꯕꯨꯡ ꯑꯃꯒꯨꯝꯅ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏꯔꯒ ꯂꯣꯟꯅ ꯍꯨꯔꯥꯟꯕ ꯂꯤꯆꯠ ꯑꯃ ꯆꯠꯂꯝꯂꯤꯕ ꯑꯣꯏꯔꯦ ꯈꯪꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯈꯤꯔꯝꯃꯤ ꯇꯣꯝꯕꯤꯅ ꯅꯣꯛꯂꯒ ꯍꯩ ꯇꯨꯁꯟꯅꯤꯀꯣ ꯑꯉꯥꯎꯕ ꯁꯦꯅꯥꯄꯇꯤ ꯃꯤꯠꯂꯨꯕꯤꯅ ꯑꯣꯟꯊꯣꯛꯅꯁꯨ ꯄꯛꯆꯔꯅꯤ ꯑꯅꯤꯁꯦ ꯑꯁꯨꯝꯅ ꯃꯔꯧ ꯂꯩꯕꯤ ꯑꯃꯗꯤ ꯈꯥꯕꯗꯨ ꯆꯥꯎꯅ ꯂꯨꯍꯣꯡꯂꯒ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯐꯝ ꯍꯥꯞꯄꯤꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯑꯗꯨꯒ ꯁꯥꯟꯇꯤ ꯂꯩꯅ ꯄꯥꯟꯃꯤꯟꯅꯈꯤꯔꯝꯃꯤ꯫